Huranbagi tarani mabugi nomo haibuduni police officer amasu oiriba girina huran mathang changlakpada daw yadaba numit ama oiraduna magi huranba adu khangdokhibani magbu huranbani hek khangkibu mikupdagi magi state kerala thadokna thangnaba state tamil nadu lona chenkibani aduga tilamda ehinga adugi mikupda nadra liba mamana ising asaba khajita thakki haibadu bawa pithak lambang ngamna lona chenkibani cpo ama oiriba girina karidama huran khibano ngasi miyamgi damak pujarlia film asidi 2022 da release tawkiba Malayalam movie Kooman thriller mystery category film asina phangkiba rating singdi IMDb masung Prime Video da 7.3 out of 10 aduga Rotten Tomatoes na 84% gi freshness phangni film asigi ahoba sinda koina uribasi CPO giri aduga mage senior SI Kooman yumamda diamond gi khodo mo ma ke bagi investigation tawdunu leiri SI Kooman amadi ma ke khongoi sing aduna yumudgi yumbu sing aduga kari thokibano haibagi matangda wari sanari yumbu nupa amasung nupi adugi claim gi matungina makogi thabak sunna namba leiriba nupi aduna haiba diamond ring asi huran langoni haiduna claim tawri aduga nupi aduna di mathoi shona kapladuna magna aduga matawkiba leite ma huran manate haiduna haijari adubu CPO di investigation tawriba wahang pang tawriba duda yaudana tongana yumbu adugi gari atangba adugi chaka adu munna yengduna churup mo phaina chingduna lei gari adu yamna tangwa lakni fu yang kai piba gari oijarabasu gari adu gi chaka adu di loina male gundina chingba amata yaudraba amanba chaka ama pali adudagi giri investigation tawriba jaga adu da proper changsilaktana nupa adu da haiba diamond ring mangkhre haiba adu gi photo na chingba leibra haidun hangami madada nupa adu na diamond ring adu gi tonganba photo di leiti sar adu photo sida yamna make sure uri haiduna maki phone adu piraklami mruda giri na phone adu lauraduna photo adu kopna yengshilami aduga giri na maka langminariba constable nupi ani du amuhana yumadu thajinduna mangkhre haiba diamond ring adu soiduna tahobra haiduna amuhana yengalam yumbu nupi aduga nupa aduga na ni sir akoina yengbu yaba yenglabani leitrabani haijarami adubu giri na yamandabadagi nupi constable ani adu changchinduna yumadu da amuhana thiba humba tabak tawbai ngake matunga nupi constable adu amuhana tolaktuna sir amukta changbirako haiduna korokpa adudagi SI Kooman amasung yumbu nupi adu parprap changchinduna mungni yengnakirami aduga tanja asi nupa adu ipa pakhalatona maki makhongdu khomumda kurok otpa adu girina urami marudagi girina nangi khomumdu amta lauthu hairami adu nupa aduna ahanmda yaninglamde adu girina namdana khong adu lauthu halami kom adu lauthu lawa matungda nupa aduna kaisu yaudabani sar haiduna matanda ulami adu girina mahak yenge haiduna khomum adu mulaba matungda khomum adu manungda mangkari haiba diamond ring adu yaurambadu mana lokthokduna puthoklaklami thengbade yumbu nupa aduna maki paisa leraktabadagi maki nupigi diamond ring adu huraladuna yontoknaba honabani aduga makoigi thabak sunaba leiba nupi da maran taisinaba honaba adu girina phabibani asomna case adu girina yamna laina solve tawrabna matungda makoi police station tamna gari tongduna langlam makoina halakpagi lambida SI Kooman Giri da onsilladuna nangna karamna mahana huraliba khanglibano haiduna hanglami maduda girina sir aina maki gari adu yengbada gari adugi mamanna lupa lakni fu yang kai pi aduga jamjam chaka adu phabo chinba ngamde aduga magi phone adu ine lauduna magi search history yengluba matamda diamond ring gi price kaya no haibana chingba resale value na chingba thiramki aduna mahana diamond ring asi huranba oirangani haiduna ine chingnakibani nupi aduna kapchariba mongodu ubada sir aidi mahana lauramloi haibasi na saina khanglabani haiduna girina yamna haini singna pau khumberlami Giri pakhumudu tara matungda SI Kooman na malakminariba constable mayam aduda yengune giri gi matau khra tamjo mahana yam laina huran me case asi solve tawribase haiduna matau tamna na hairami aduda giri du yamna haraujaba chauthokchaba phawjarami Police station asigi in-charge suoriba circle inspector Pilai aduga maki hek makhata leriba SI Kooman na giri gi asumba haitoi chingtoiba asida yamna thajaba aduga mahakpu yamna chanba haibadu oirami tasengbadi giri ichamchamba CPO constable amani adubu mahaga si mathak thongba yamna chanba aduga mahaki haitoi chingtoiba asina mahakpu yamna chanba aduga station asida mahaki mawa chatpa haibadu oirami asigumnaba mahaki matau asida mahaki colleague sing mahaka police oiminariba constable singna mangonda kalakpa phawrami aduga giri gi yamna phataba hainabi ama hairabadi mabu mina karisu lakchaba yade icham chamna phagi oina mongonda khajitang hairabasu lamman yamna khungganba mitani mangna police obagi khudong chaba lauduna kariguma tanja phangbada mongonda wa khaji haiki miyoi sing asi lamman khumnaba ngaiduna leba mitani aduga make asigumwa mcharasi thadongnaba CI Pilaina su hanjin hairabani adu hainakiba kowbuna mahak hekta mak ngamlamde madugi mathangi numita giri hotel da laktuna cha thaknami hairiba hotel asi mahanga yamna toina laktuna cha thakko mafamni adu hotel adugi mapu aduna su girina toriba thaba adu yamna thagalami adu mahaki khungang adu leminaba mahaki mamanaba aduga political party su yawba Suresh nadi girigi mataudu pamlamde Suresh nadi CI Pilaina mahakbu chanbadagi girina phawjaribani haibadu khangi aduga CI Pilai di retire chatkadaba nomata ngairabani haibadi mathangi numita CI Pilai retire tawgadorobani
ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤꯗꯃꯛ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯌꯣꯝꯍꯜꯂꯒ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝꯗꯅ ꯑꯁꯣꯝꯒꯤ ꯃꯃꯥ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯂꯩꯊꯣꯛꯈꯤꯕꯗꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯁꯤꯡ ꯈꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯒꯤꯔꯤꯅ ꯂꯣꯟꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ ꯂꯛꯁꯃꯤ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯦ꯫ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯒꯤꯔꯤꯒꯤ ꯃꯃꯥꯅ ꯒꯤꯔꯤꯕꯨ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯤꯔꯤꯁꯨ ꯃꯌꯨꯝ ꯌꯧꯔꯛꯂꯗꯨꯅ ꯃꯃꯥꯅ ꯁꯤꯡ ꯈꯥꯏꯔꯝꯕ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯒ꯭ꯌꯥꯁꯁꯦ ꯍꯌꯦꯡ ꯂꯥꯛꯂꯒꯅꯤ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯍꯣꯇꯦꯜꯒꯤꯗꯒꯤ ꯆꯥꯛ ꯑꯁꯤ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯆꯥꯛ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯃꯨꯡ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯉꯁꯥꯏꯗꯤ ꯂꯛꯁꯃꯤꯗꯨ ꯂꯥꯛꯂꯝꯃꯤ, ꯃꯥꯁꯨ ꯀꯨꯊꯤ ꯐꯠꯇꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥ ꯃꯄꯥꯅ ꯌꯥꯝꯅ ꯀꯟꯅ ꯃꯥꯒꯤꯗꯃꯛ ꯕꯣꯔ ꯊꯤꯗꯨꯅ ꯍꯣꯠꯅꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯅꯦ꯫ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯤꯔꯤꯅ ꯈꯪꯉꯤ ꯃꯥ ꯅꯪꯅ ꯍꯥꯏꯔꯛꯀꯗꯕꯗꯣ ꯃꯈꯥ ꯇꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯅ ꯅꯕꯥꯅꯤꯁꯦ ꯄꯤꯛꯂꯤꯉꯩꯗ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯅꯤ, ꯃꯥꯗꯤ ꯑꯩꯈꯣꯏꯗꯒ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯂꯝꯂꯤꯕꯗꯨ ꯅꯪꯕꯨ ꯃꯥꯅ ꯄꯥꯝꯖꯔꯤꯕꯅꯤꯅꯦ ꯑꯄꯪꯕ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯤꯔꯤꯗꯨ ꯀꯩꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯗ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯪꯅ ꯌꯥꯕ ꯌꯥꯗꯕ ꯑꯩꯗꯤ ꯅꯪꯒꯤ ꯀꯨꯊꯤ ꯄꯨꯗꯨꯅ ꯃꯅꯣꯍꯔꯟꯗ ꯌꯦꯡꯍꯜꯂꯨꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯂꯥꯎꯍꯧꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯈꯨꯜꯒꯤ ꯑꯆꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯍꯜ ꯑꯗꯨ ꯂꯧꯊꯅꯕ ꯍꯣꯠꯅꯕꯗꯨꯗ ꯒꯤꯔꯤꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯥꯗ ꯊꯥꯡꯊꯕ ꯑꯗꯨꯗ ꯒꯤꯔꯤꯁꯨ ꯌꯥꯎꯔꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃ ꯅꯝꯕꯒꯨꯝꯅ ꯒꯤꯔꯤꯅ ꯃꯅꯝ ꯁꯨꯠ ꯅꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯇꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯇꯤꯟꯕꯗꯨꯗ ꯃꯌꯥꯝꯅ ꯅꯤꯡꯐꯨ ꯑꯁꯨꯝ ꯉꯥꯡꯅꯕꯗꯒꯤ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯃꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯃꯤꯁꯤ ꯑꯁꯤ CI ꯁꯥꯔꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁꯀꯤ ꯑꯔꯣꯏꯕ ꯀꯦꯁ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯦꯁ ꯑꯁꯤ ꯍꯦꯟꯗꯜ ꯇꯧꯕꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃ ꯂꯩꯈꯤꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯄꯦꯟꯁꯤꯜ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯈꯠꯆꯕꯗꯨ ꯒꯤꯔꯤꯗ ꯇꯝꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯇꯥꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯒꯤꯔꯤꯒꯤ ꯃꯃꯥꯅ ꯀꯨꯊꯤ ꯌꯦꯡꯍꯜꯂꯨꯒꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯅꯣꯍꯔꯟ ꯀꯧꯏ꯫ ꯀꯨꯊꯤ ꯌꯦꯡꯕ ꯃꯥꯏꯕ ꯄꯥꯟꯖꯤꯅꯤ꯫ ꯍꯧꯖꯤꯛ ꯎꯔꯤꯕ ꯂꯛꯁꯃꯤꯒꯤ ꯃꯄꯥ ꯑꯁꯤꯗꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯅꯣꯍꯔ ꯀꯧꯏ꯫ ꯑꯁꯨꯝꯅ ꯃꯤꯁꯤ ꯑꯁꯤꯁꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕ ꯁꯨꯁꯥꯏꯗꯀꯤ ꯀꯦꯁ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯁꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯁꯤ ꯑꯃ ꯅꯠꯇꯦ, ꯁꯨꯁꯥꯏꯗ ꯑꯣꯏꯕꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯗꯅꯕ ꯍꯥꯏꯗꯨꯅ ꯙꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯅꯅꯕ ꯗꯣꯔꯥꯏ ꯀꯧꯕ ꯁ꯭ꯋꯥꯃꯤ ꯑꯗꯨ ꯀꯧꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯅꯣꯍꯔꯟ ꯍꯥꯏꯔꯤꯕ ꯄꯥꯟꯖꯤ ꯑꯁꯤꯗ ꯃꯉꯣꯟꯗ ꯍꯥꯏꯕꯤꯗꯦ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯁꯤ CI ꯂꯥꯏꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯁꯔꯚꯤꯁꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯗꯨꯅ ꯒꯤꯔꯤꯅ ꯃꯍꯥꯛꯀꯤꯗꯃꯛ ꯒꯤꯐ ꯀꯌꯥ ꯂꯩꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ SI ꯁꯨꯀꯨꯃꯟꯅ ꯗ꯭ꯔꯒꯀꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯒꯥꯔꯤ ꯐꯥꯒꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯒꯤꯔꯤꯒ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯃꯤꯟꯅꯕꯗ ꯃꯉꯣꯟꯗ ꯁꯨꯔꯦꯁ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯦꯇꯥ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ, ꯅꯪꯅ ꯁꯦꯂꯨꯠ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯐꯥꯕ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯗ꯭ꯔꯒ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯗꯒꯤ ꯐꯥꯕꯅꯤ꯫ ꯑꯗꯨꯅ CI ꯑꯃꯁꯨꯡ SI ꯗꯨꯅꯗꯤ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯍꯟꯗꯕꯤꯗ ꯐꯥꯏꯟ ꯈꯔ ꯊꯤꯍꯜꯂꯒ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯅꯅꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯉꯣꯟꯗ ꯍꯣꯇꯦꯜꯗ ꯋꯥ ꯉꯥꯡꯂꯛꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤ ꯁꯥꯡꯗꯣꯛꯍꯟꯕ ꯄꯥꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ CI ꯂꯥꯏꯅ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯀꯧꯊꯣꯛꯇꯨꯅ ꯅꯪꯒ ꯑꯉꯥꯡ ꯑꯁꯤꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯒꯤꯔꯤꯅ ꯃꯍꯥꯛꯅ ꯍꯣꯇꯦꯜꯗ ꯃꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨꯗ CI ꯂꯥꯏꯅ ꯑꯗꯨꯒꯨꯝꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯈꯔꯒꯤꯁꯨ ꯃꯤꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯍꯦꯛꯇꯃꯛ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯒꯤꯔꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯒꯤꯔꯤ CPO ꯑꯃꯈꯛ ꯑꯣꯏꯖꯔꯕꯁꯨ CI ꯑꯃꯁꯨꯡ SI ꯑꯅꯤꯅ ꯌꯥꯕꯒꯤ ꯌꯥꯝꯅ ꯉꯛꯆꯥꯎ ꯊꯦꯛꯄ ꯍꯥꯏꯕꯗꯨꯃꯛ ꯑꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ CI ꯂꯥꯏ ꯔꯤꯇꯤꯌꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯑꯣꯏꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯑꯅꯧꯕ CI ꯍꯔꯤꯂꯥꯜ ꯗꯦꯕ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏ ꯃꯇꯧ ꯌꯥꯝꯅ ꯐꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯀꯦꯁꯁꯤꯡ ꯍꯦꯟꯗꯜ ꯇꯧꯕ ꯌꯥꯝꯅ ꯍꯩꯕ ꯑꯗꯨꯒ ꯍꯨꯔꯥꯟꯕꯁꯤꯡꯕꯨꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯕ ꯉꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯑꯗꯨꯒ CI ꯂꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯃꯩ ꯂꯣꯠꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯅ ꯒꯤꯔꯤꯕꯨ ꯂꯛꯅꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯒꯤꯔꯤꯁꯨ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯧꯅ ꯂꯥꯛꯂꯤꯕ CI ꯍꯔꯤꯂꯥꯜ ꯊꯣꯛꯂꯛꯇꯨꯅ ꯕꯤꯅꯣꯗ ꯑꯃꯁꯨꯡ ꯑꯇꯣꯞꯄ CPO ꯑꯃꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯕꯗꯨꯗ ꯃꯍꯥꯛꯅ ꯍꯩꯄꯥ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤ ꯃꯍꯥꯛ ꯂꯣꯏꯅ ꯈꯪꯏ, ꯃꯍꯥꯛꯀꯤ ꯈꯨꯜꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯍꯔꯤꯂꯥꯜꯅꯗꯤ ꯈꯪꯅꯕ ꯃꯤ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯅꯗꯦ, ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯕꯤꯅꯣꯗ ꯑꯃꯁꯨꯡ ꯑꯇꯣꯞꯄ CPO ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯥꯟꯅꯒꯤ CI ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯕꯥꯗꯤ ꯇꯨꯔꯅꯥꯃꯦꯟꯠ ꯑꯃ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛ CI ꯍꯔꯤꯂꯥꯜ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯥꯗꯤ ꯁꯥꯟꯅꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗ ꯒꯤꯔꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜꯁꯤꯡꯅꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯕꯥꯗꯤ ꯃꯁꯥꯟꯅ ꯑꯗꯨꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯥꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯔꯕꯤ ꯂꯛꯁꯃꯤꯁꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯍꯥꯟꯅꯗꯒꯤ ꯌꯥꯅꯗꯕ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫
ꯑꯁꯨꯝꯅ CI Harilal ꯍꯨꯁꯦꯜ ꯀꯣꯟꯅꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯍꯧꯗꯣꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯣꯏꯟꯠ ꯑꯃ ꯑꯅꯤ ꯌꯦꯠꯅꯕꯒꯤꯗꯃꯛ ꯀꯋꯥꯇꯤꯒꯤ ꯇꯤꯝ ꯑꯅꯤ ꯑꯗꯨ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯩ ꯌꯦꯠꯅꯕ ꯑꯗꯨꯗ ꯁꯨꯔꯦꯁꯁꯨ ꯃꯍꯥꯛꯀꯤ ꯂꯣꯏꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯨꯁꯤꯟꯗꯨꯅ ꯈꯟꯅꯔꯤꯕ ꯑꯗꯨꯗ ꯌꯥꯎꯁꯤꯟꯗꯨꯅ ꯈꯟꯅꯕꯗꯨ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯁꯨꯔꯦꯁꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯒꯤꯔꯤꯅ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯗꯅ ꯈꯨꯗꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯟꯅꯕ ꯑꯗꯨ ꯈꯥꯝꯕ ꯁꯥꯔꯗꯨꯅ ꯁꯨꯔꯦꯁꯄꯨ ꯇꯣꯉꯥꯟꯅ ꯑꯇꯝꯅꯅ ꯃꯉꯣꯟꯗ ꯏꯟꯊꯣꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯒꯤꯔꯤꯒꯤ ꯃꯇꯧ ꯑꯗꯨ CI Harilalꯅ ꯈꯥꯝꯇꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯈꯥꯝꯇꯣꯛꯄ ꯌꯥꯗꯕꯗꯒꯤ CI ꯃꯁꯥꯃꯛꯅ ꯒꯤꯔꯤꯕꯨ ꯀꯣꯜꯂꯒ ꯏꯟꯊꯣꯛꯄꯗ ꯁꯣꯏꯕꯗꯒꯤ ꯂꯧꯕꯨꯛꯇ ꯇꯥꯟꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯂꯩꯈꯣꯝꯅ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯨꯔꯦꯁꯇ ꯂꯃꯟ ꯈꯨꯝꯒꯦ ꯍꯣꯠꯅꯔꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯂꯩꯈꯣꯝꯅ ꯇꯥꯁꯤꯟꯗꯨꯅ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯂꯪꯅꯕꯤꯕ ꯅꯣꯛꯁꯟꯕꯤꯕ ꯑꯗꯨ ꯃꯍꯥꯛ ꯈꯥꯡꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯩꯈꯣꯝꯗ ꯇꯥꯁꯤꯟꯕ ꯃꯌꯥꯝꯅ ꯅꯣꯛꯁꯤꯟꯕ ꯑꯗꯨ ꯂꯛꯁꯃꯤꯗꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯃꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯃꯥꯅ ꯐꯅ ꯀꯟꯅ ꯊꯦꯝꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯅꯪꯈꯤꯕ ꯏꯀꯥꯏꯕ ꯑꯗꯨꯗꯤ ꯐꯕ ꯉꯝꯂꯝꯗꯦ꯫ ꯃꯊꯪ ꯑꯣꯏꯅ ꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ CIꯅ ꯂꯩꯈꯣꯝꯗ ꯂꯪꯊꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯋꯥꯆꯦꯞꯇ ꯃꯊꯪ ꯊꯥꯅꯔꯛꯇꯨꯅ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯅꯥꯀꯣꯏꯅꯅ ꯀꯔꯦꯝꯅꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯝꯕꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯕ ꯂꯝꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯌꯥꯎꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯖꯥꯎ ꯌꯥꯝꯅ ꯉꯥꯡꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯒꯤꯔꯤꯅ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄꯗ ꯊꯦꯡꯅ ꯌꯧꯔꯛꯄꯒꯤꯗꯃꯛ CIꯅ ꯃꯐꯝ ꯑꯁꯤ ꯅꯌꯨꯝ ꯅꯠꯇꯦ, ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ, ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯉꯣꯟꯗ ꯑꯋꯥꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯙꯞ ꯇꯧꯗꯨꯅ ꯆꯩꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ CI ꯄꯤꯂꯥꯏ ꯍꯦꯛ ꯇꯣꯛꯈ꯭ꯔꯕ ꯃꯇꯨꯡ CI Harilal ꯂꯥꯛꯄꯗꯒꯤ ꯒꯤꯔꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯕꯗꯅ ꯊꯟꯕ ꯈꯨꯗꯣꯡꯊꯤꯕ ꯉꯥꯛꯇ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛ CI ꯄꯤꯂꯥꯏ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨ CI ꯁꯥꯔꯗ ꯇꯝꯊꯣꯛꯂꯒ ꯈꯔ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ CI ꯄꯤꯂꯥꯏꯅꯁꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯄꯨꯂꯤꯁ ꯍꯥꯏꯕ ꯁꯤꯟꯐꯝ ꯑꯁꯤꯗꯗꯤ ꯁꯦꯅꯤꯌꯔꯁꯤꯡꯅ ꯖꯨꯅꯤꯌꯔꯕꯨ ꯍꯤꯔꯝ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯗꯨꯝ ꯑꯣꯠꯄꯤꯕ ꯉꯥꯛꯇꯅꯤ, ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯒꯤꯔꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯋꯥꯕ ꯈꯔ ꯄꯣꯊꯥꯅꯕ ꯌꯨ ꯊꯛꯐꯝꯗ ꯂꯥꯛꯇꯨꯅ ꯌꯨ ꯊꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯂꯣꯏꯊꯣꯛꯈ꯭ꯔꯕꯁꯨ ꯌꯨ ꯈꯔꯒ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯌꯨ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯅꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯨ ꯊꯛꯄ ꯌꯥꯔꯔꯣꯏ, ꯁꯣꯠꯂꯒ ꯊꯛꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯌꯨ ꯄꯤꯅꯅꯕ ꯀꯗꯔ ꯇꯧꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯌꯨ ꯄꯤꯊꯜꯂꯛꯇꯕꯗꯒꯤ ꯃꯆꯤꯟ ꯊꯤꯗꯨꯅ ꯁꯥꯎꯔꯒ ꯊꯣꯛꯂꯛꯂꯤ꯫ ꯑꯍꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯅꯤꯌꯟ ꯀꯧꯏ꯫ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯍꯨꯔꯥꯟꯕ ꯑꯃꯅꯤ꯫ ꯍꯨꯔꯥꯟꯕꯗ ꯃꯍꯥꯛꯀꯤ ꯂꯝꯕꯥ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯍꯜ ꯑꯣꯏꯁꯜꯂꯛꯂꯕꯅꯤꯅ ꯍꯨꯔꯥꯟꯕ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯗꯨꯅ ꯌꯨ ꯊꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯤꯔꯤ ꯃꯅꯤꯌꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯒꯤ ꯕꯣꯇꯜ ꯑꯃꯁꯨ ꯂꯩꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯤꯌꯟꯅ ꯗꯨꯀꯥꯟꯗꯒꯤ ꯕꯦꯔꯤ ꯑꯃ ꯂꯧꯗꯨꯅ ꯊꯛꯂꯤꯉꯩ ꯇꯥꯟꯖꯥꯗ ꯒꯤꯔꯤꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯌꯟꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯌꯨꯗꯨ ꯊꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯝꯃꯤ꯫ ꯂꯧꯁꯪ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯒꯤꯔꯤꯒ ꯃꯅꯤꯌꯟꯒ ꯌꯨ ꯊꯛꯃꯤꯟꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨ ꯊꯛꯅ ꯊꯛꯅ ꯃꯅꯤꯌꯟꯅ ꯒꯤꯔꯤꯅ ꯈꯪꯅꯤꯡꯂꯤꯕ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝ, ꯀꯔꯝꯅ ꯍꯨꯔꯥꯟꯕꯒꯦ ꯑꯗꯨꯒ ꯀꯔꯝ ꯇꯧꯅ ꯅꯥꯟꯊꯣꯛꯀꯗꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯨꯝꯅꯃꯛ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯂꯤꯗꯨꯅ ꯇꯥꯛꯇ꯭ꯔꯤꯉꯩꯗ ꯃꯅꯤꯌꯟꯅ ꯒꯤꯔꯤ ꯎꯕꯗ, ꯁꯔ, ꯅꯪꯅ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯤꯕꯁꯤ ꯈꯕꯔꯗ ꯐꯣꯡꯅꯕꯒꯤꯅꯤ ꯍꯥꯏꯕ ꯇꯥꯏꯅꯦ꯫ ꯑꯗꯨꯕꯨ ꯁꯔ, ꯅꯪꯗꯤ ꯖꯔꯅꯦꯂꯤꯁ ꯅꯠꯇꯦ, ꯅꯪꯗꯤ ꯄꯨꯂꯤꯁꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯒꯤꯔꯤꯅ ꯏꯉꯛ ꯉꯛꯅ ꯅꯠꯇꯦꯅꯦ, ꯑꯩ ꯄꯨꯂꯤꯁ ꯅꯠꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯌꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯁꯔ, ꯍꯨꯔꯥꯟꯕꯒꯤ ꯔꯨꯜ ꯅꯝꯕꯔ 1, ꯐꯅꯌꯥꯝꯅ ꯉꯥꯎꯔꯕꯁꯨ, ꯐꯅꯌꯥꯝꯅ ꯃꯝꯂꯕꯁꯨ ꯄꯨꯂꯤꯁꯇꯤ ꯍꯦꯛ ꯎꯕꯗ ꯃꯁꯛ ꯈꯪꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅꯗꯨꯅ ꯃꯍꯥꯛꯅ ꯀꯔꯝꯅ ꯍꯨꯔꯥꯟꯕ ꯆꯪꯕꯒꯦ, ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯍꯥꯛꯅ ꯈꯪꯖꯕ ꯃꯍꯥꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯨꯝꯅꯃꯛ ꯒꯤꯔꯤꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯅꯤꯌꯟꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯨꯔꯥꯜꯂꯤꯕ ꯃꯤꯒꯤ ꯃꯈꯜ ꯑꯁꯤ ꯌꯥꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯄꯩꯁꯥ ꯐꯪꯅꯕ ꯍꯨꯔꯥꯟꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯍꯨꯔꯥꯟꯕꯒꯤ ꯑꯥꯔꯠ ꯑꯁꯤꯕꯨ ꯄꯥꯝꯖꯕꯗꯒꯤ, ꯍꯨꯔꯥꯟꯕꯅ ꯑꯦꯗꯤꯛ ꯆꯨꯈꯤꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯨꯔꯥꯟꯗ꯭ꯔꯕꯗꯤ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯨꯅ ꯍꯨꯔꯥꯟꯕꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯌꯥꯝꯕꯗꯤ ꯃꯤ ꯂꯩꯇꯕ ꯏꯃꯨꯡꯗꯒꯤ ꯂꯣꯟꯅ ꯂꯧꯕꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯌꯟꯒꯤ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤꯗꯤ ꯃꯤ ꯂꯩꯅ ꯂꯩꯅ ꯃꯄꯨꯅ ꯆꯪꯂꯤꯕ ꯏꯃꯨꯡꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯅꯤꯁꯥ ꯑꯁꯤꯅ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯁꯥ ꯑꯁꯤꯗꯤ ꯌꯨ, ꯒꯟꯖꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯅ ꯄꯤꯕ ꯉꯝꯕ ꯅꯤꯁꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯇꯥꯛꯂꯝꯃꯤ꯫ ꯅꯤꯁꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯃꯛ ꯄꯨꯂꯤꯁꯅ ꯐꯥꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩꯔꯕꯁꯨ ꯍꯨꯔꯥꯟꯗꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯌꯟꯅ ꯒꯤꯔꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯗ ꯒꯤꯔꯤꯅ ꯃꯅꯤꯌꯟꯗꯒꯤ ꯍꯨꯔꯥꯟꯕꯒꯤ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯇꯝꯂꯝꯃꯤ꯫ ꯒꯤꯔꯤꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯈꯤꯕ CI Harilalꯒꯤ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯒ ꯀꯔꯝꯅ ꯍꯨꯔꯥꯟꯕ ꯇꯝꯂꯒ CI Harilalꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ CI Harilal ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯃꯇꯝꯗ ꯒꯤꯔꯤ ꯎꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯗꯨꯗ ꯑꯃꯨꯛꯀꯁꯨ ꯆꯩꯕꯤꯔꯗꯨꯅ, ꯅꯍꯥꯛꯄꯨ ꯅꯨꯡꯗꯥꯡꯗ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ꯭ꯔꯥ? ꯍꯥꯏꯁ꯭ꯀꯨꯜ ꯃꯅꯥꯛꯇ ꯂꯝꯒꯤ ꯌꯦꯠꯅꯕꯒꯤꯗꯃꯛ ꯈꯠꯅꯕ ꯑꯃ ꯊꯣꯛꯍꯧꯕꯅꯤ, ꯃꯗꯨ ꯌꯦꯡꯁꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯇꯨꯝꯍꯧꯗꯕꯒꯤ ꯎꯏꯗꯨꯅ ꯂꯩꯔꯨꯕ ꯒꯤꯔꯤ ꯏꯈꯪ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ CIꯒꯤ ꯑꯣꯔꯗꯔ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯒꯤꯔꯤꯅ ꯈꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯊꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯂꯨꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯅꯤꯌꯟꯅ ꯉꯔꯥꯡ ꯇꯥꯛꯂꯛꯈꯤꯕ ꯍꯨꯔꯥꯟꯕꯒꯤ ꯃꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇ ꯆꯨꯗꯨꯅ ꯃꯗꯨꯇꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫
ꯃꯌꯨꯝ ꯌꯧꯔꯛꯂꯕꯗꯁꯨ ꯆꯥꯛ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯕ ꯃꯈꯩ ꯃꯗꯨꯗꯃꯛ ꯈꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯅꯤꯁꯥꯗꯣ ꯑꯗꯨꯃꯛ ꯆꯨꯈꯤꯕꯒꯨꯝ ꯂꯩ꯫ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯊꯕ ꯌꯥꯗꯅ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯔꯝꯗꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛꯇ ꯍꯨꯔꯥꯟꯕ ꯆꯠꯄꯒꯤ ꯋꯥꯈꯜ ꯑꯗꯨꯗꯃꯛ ꯈꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯒꯤꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯍꯧꯒꯠꯂꯛꯇꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯑꯗꯨꯒꯤ ꯒꯦꯠꯇ ꯂꯪ ꯃꯆꯥ ꯑꯃ ꯀꯤꯁꯜꯂꯝꯃꯤ, ꯑꯗꯨꯒ ꯂꯪ ꯑꯗꯨꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯑꯃꯨꯛꯀꯁꯨ ꯊꯥꯗꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯎ ꯑꯃꯗ ꯀꯥꯈꯠꯂꯒ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯅꯤ꯫ ꯒꯤꯔꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯅꯤꯌꯥꯅ ꯇꯥꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯃꯅꯤꯌꯥꯅ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯨꯔꯥꯟꯕ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯑꯍꯥꯟꯕꯗ ꯆꯦꯟꯐꯝ ꯍꯥꯟꯅ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯍꯥꯟꯅ ꯍꯥꯡꯇꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯇꯩ ꯃꯅꯥꯎ ꯇꯨꯝꯂꯤꯕ ꯀꯥꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯛꯇꯒꯤ ꯂꯨꯄꯥ 5,000 ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠ ꯊꯦꯡꯂꯨꯗꯨꯅ ꯇꯥꯔꯛꯄꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯒꯤꯔꯤꯕꯨ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯟꯕꯅꯤꯅ ꯃꯁꯛ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯟꯅꯗꯒꯤ ꯍꯥꯡꯇꯣꯛꯂꯝꯕ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯍꯥꯟꯕ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯑꯗꯨ ꯐꯥꯕꯃꯛꯇꯤ ꯐꯥꯍꯧꯗ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯨꯝꯕꯨ ꯑꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ꯒꯤꯔꯤ ꯌꯥꯎꯅ CI ꯍꯔꯤꯂꯥꯜ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯀꯔꯤ ꯄꯣꯠꯆꯩ ꯃꯥꯡꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯑꯗꯨꯗ ꯃꯄꯨ ꯑꯗꯨꯅ ꯆꯨꯝꯅꯒꯤ ꯂꯨꯄꯥ 5,000 ꯈꯛꯇꯃꯛ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯔꯤꯂꯥꯜꯅ ꯍꯨꯔꯥꯟꯕ ꯑꯃꯅ 5,000 ꯈꯛꯇꯒꯤꯗꯃꯛ ꯌꯨꯝꯗ ꯆꯪꯂꯛꯀꯗꯕ ꯅꯠꯇꯦ, ꯑꯇꯩ ꯀꯔꯤ ꯃꯥꯡꯈ꯭ꯔꯕꯒꯦ ꯌꯦꯡꯉꯨꯆꯣ ꯍꯥꯏꯕꯗꯒꯤ ꯌꯨꯝꯕꯨꯗꯨ ꯑꯃꯨꯛꯀꯁꯨ ꯌꯦꯡꯁꯤꯟꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ SIꯗ ꯒꯤꯔꯤꯅ ꯁꯔ, ꯃꯍꯥꯛꯀꯤꯁꯤ ꯂꯨꯄꯥ 5,000 ꯈꯛꯇꯃꯛ ꯑꯣꯏꯔꯝꯃꯣꯏ, ꯑꯇꯣꯞꯄ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯡꯂꯝꯒꯅꯤ, ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯄꯩꯁꯥꯁꯤꯡꯁꯤ ꯃꯤꯉꯣꯟꯗꯒꯤ ꯆꯩꯔꯥꯛꯄ ꯄꯩꯁꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ SI ꯑꯃꯁꯨꯡ CI ꯍꯔꯤꯂꯥꯜ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯛꯇꯨꯅ ꯅꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯨꯔꯥꯟꯐꯝ ꯏꯃꯨꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯛꯄ ꯇꯟꯖꯥ ꯑꯗꯨꯗ CPO ꯕꯤꯅꯣꯅ ꯁꯔ, ꯍꯨꯔꯥꯟꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯐꯖꯅ ꯈꯪꯕ ꯁ꯭ꯋꯥꯏꯒꯤ ꯃꯤꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯁꯔ, ꯍꯨꯔꯥꯟꯕ ꯑꯁꯤ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯃꯤꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯂꯝꯃꯤ꯫ ꯃꯗꯨꯗ CI ꯍꯔꯤꯂꯥꯜꯅ ꯅꯪꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯒꯤꯔꯤꯅ ꯁꯔ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯁꯥꯏ ꯒꯦꯠꯇ ꯂꯪ ꯄꯨꯁꯜꯂꯒ ꯊꯥꯗꯠꯂꯝꯕ ꯖꯒꯥ ꯑꯗꯨꯗ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯌꯦꯡꯕꯤꯌꯨ ꯁꯔ, ꯍꯨꯔꯥꯟꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯀꯨꯏꯅ ꯇꯧꯔꯛꯂꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯒꯦꯠ ꯑꯁꯤ ꯂꯪ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯂꯪ ꯑꯁꯤ ꯇꯠꯂꯝꯗꯕ ꯇꯥꯔꯕꯗꯤ ꯃꯤ ꯆꯪꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯒꯗꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯂꯪ ꯑꯁꯤ ꯇꯠꯂꯝꯂꯕꯗꯤ ꯃꯤ ꯆꯪꯅꯕ ꯖꯒꯥꯅꯤ, ꯑꯗꯨꯅ ꯆꯪꯂꯣꯏ ꯍꯥꯏꯅ ꯈꯪꯅꯕꯒꯤ ꯇꯧꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯑꯁꯤ ꯑꯁ꯭ꯋꯥꯏꯒꯤ ꯑꯣꯏꯔꯝꯃꯣꯏ ꯁꯔ, ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯤꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ CI ꯍꯔꯤꯂꯥꯜꯁꯨ ꯌꯥꯅꯤꯡꯕ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯒꯤꯔꯤꯗꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ CI ꯍꯔꯤꯂꯥꯜꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁ꯭ꯀꯨꯜ ꯅꯥꯀꯜꯗ ꯈꯟꯅꯕꯗꯨ ꯑꯃꯨꯛꯀꯁꯨ ꯈꯟꯅꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯒꯤꯔꯤꯗꯤ ꯃꯤ ꯈꯟꯅꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯒꯤꯔꯤꯅ ꯍꯨꯔꯥꯟꯕ ꯆꯪꯂꯝꯗꯥꯏ ꯎ ꯀꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯕ ꯃꯍꯥꯛꯀꯤ ꯁꯦꯟꯗꯜ ꯑꯗꯨ ꯎꯈꯣꯡ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯄꯗꯒꯤ CI ꯍꯔꯤꯂꯥꯜ ꯂꯥꯛꯇꯨꯅ ꯆꯄꯜ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯆꯄꯜ ꯑꯗꯨꯕꯨ ꯃꯅꯝ ꯅꯝꯍꯜꯂꯕ ꯃꯇꯨꯡꯗ ꯍꯨꯏꯁꯤꯡ ꯑꯗꯨꯅ ꯆꯠꯄ ꯃꯥꯏꯀꯩ ꯏꯟꯅꯗꯨꯅ ꯃꯈꯣꯏ ꯇꯥꯟꯅꯔꯛꯂꯤ꯫ ꯍꯨꯏ ꯑꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯦꯜꯂꯛꯂꯤꯕꯁꯤ ꯒꯤꯔꯤꯅ ꯃꯤ ꯈꯟꯅꯐꯝ ꯈꯥꯡꯂꯤꯕ ꯁ꯭ꯀꯨꯜꯒꯤ ꯅꯥꯀꯜ ꯑꯗꯨꯗꯅꯤ, ꯍꯥꯏꯕꯗꯤ ꯍꯨꯏ ꯑꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯒꯤꯔꯤꯒꯤ ꯃꯅꯥꯛ ꯇꯝꯅꯅꯤ꯫ ꯄꯨꯂꯤꯁꯀꯤ ꯍꯨꯏꯖꯥꯎꯁꯤꯡ ꯑꯗꯨꯅ ꯃꯃꯥꯡ ꯊꯪꯂꯒ CI ꯍꯔꯤꯂꯥꯜꯒꯤ ꯒꯥꯔꯤꯅ ꯃꯅꯤꯡꯗ ꯏꯟꯅꯔꯛꯇꯨꯅ ꯆꯄꯜ ꯑꯗꯨꯒꯤ ꯃꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯑꯗꯨ ꯎꯕꯗ ꯒꯤꯔꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯒꯤꯔꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯒ ꯍꯧꯅ ꯈꯣꯡꯕ ꯑꯗꯨꯗꯒꯤ CI ꯍꯔꯤꯂꯥꯜꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ CPO ꯕꯤꯅꯣꯅ ꯆꯄꯜ ꯑꯗꯨ ꯎꯠꯂꯗꯨꯅ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯆꯄꯜ ꯑꯁꯤ ꯀꯅꯥꯒꯤꯅꯣ ꯃꯁꯛ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯑꯁꯤꯗꯤ ꯕꯕꯥꯒꯤ ꯆꯄꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯌꯥꯎꯗꯨꯅ ꯈꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯅꯤ ꯁꯔ, ꯁꯤ ꯑꯩꯒꯤ ꯆꯄꯜꯅꯤ, ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯆꯄꯜ ꯐꯪꯂꯤꯕꯗꯨ ꯃꯅꯤꯌꯥꯅ ꯒꯤꯔꯤꯗ ꯇꯥꯛꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯒꯤ ꯆꯄꯜ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯆꯪꯒꯗꯧꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯂꯕꯗꯤ ꯃꯤꯗ ꯅꯠꯇꯅ ꯍꯨꯏ ꯐꯥꯎꯕ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯇꯥꯛꯂꯛꯄꯅꯤ꯫ ꯒꯤꯔꯤ ꯃꯁꯥꯃꯛꯅ ꯍꯨꯔꯥꯜꯂꯒ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯔꯤꯕ CI ꯍꯔꯤꯂꯥꯜꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯗꯕ ꯑꯗꯨꯗ ꯆꯥꯎꯊꯣꯛꯆꯕ ꯐꯥꯎꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯨꯔꯨꯞ ꯑꯃ ꯐꯩꯅ ꯆꯤꯡꯗꯨꯅ ꯃꯉꯣꯟ ꯇꯧꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯒꯤꯔꯤ ꯍꯨꯔꯥꯟꯕꯒꯤ ꯅꯤꯁꯥ ꯐꯖꯅ ꯆꯨꯈ꯭ꯔꯕ, ꯅꯣꯡꯃꯒꯤ ꯍꯨꯔꯥꯜꯍꯧꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯗꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯌꯥꯝꯕ ꯅꯣꯡꯃꯒꯤ ꯃꯊꯪ ꯍꯨꯔꯥꯜꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯍꯨꯔꯥꯟꯕꯒꯤ ꯀꯝꯄ꯭ꯂꯦꯟꯅ ꯋꯥꯏ ꯆꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯄꯩꯁꯥ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯨꯔꯥꯜꯂꯛꯄꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨꯅ ꯁꯥꯎꯔꯛꯂꯗꯨꯅ CIꯗ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯤꯔꯤꯅ ꯄꯥꯝꯈꯤꯕꯁꯨ ꯃꯁꯤꯃꯛꯅꯤ꯫ ꯃꯍꯥꯛꯅ ꯃꯊꯛ ꯊꯣꯡꯕ ꯑꯣꯏꯔꯤꯕ ꯍꯔꯤꯂꯥꯜꯗ ꯂꯃꯟ ꯈꯨꯝꯕꯗꯤ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯨꯔꯥꯜꯂꯒ ꯍꯨꯔꯥꯜꯂꯤꯕ ꯌꯨꯝꯕꯨꯁꯤꯡ ꯑꯗꯨꯅ ꯍꯔꯤꯂꯥꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯍꯟꯕꯅꯤ, ꯄ꯭ꯔꯣꯇꯦꯁ ꯇꯧꯍꯟꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯤꯔꯤ ꯍꯣꯇꯦꯜꯗ ꯍꯥꯟꯅꯒꯨꯝꯅ ꯆꯥ ꯊꯛꯇꯨꯅ ꯐꯝꯂꯤ, ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯗ ꯊꯝꯕꯤꯁꯨ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯂꯤ꯫ ꯑꯗꯨꯒ ꯊꯝꯕꯤꯒꯤ ꯍꯧꯅꯕꯤ ꯋꯥꯖꯥꯎ ꯉꯥꯡꯂꯗꯨꯅ ꯍꯨꯔꯥꯟꯕ ꯃꯊꯪ ꯇꯧꯔꯛꯄꯁꯤ ꯅꯣꯏꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯥꯏꯕ CI ꯑꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯌꯨꯝꯗꯒ ꯍꯨꯔꯥꯟꯕ ꯊꯣꯛꯂꯕꯗꯤ CIꯗꯤ ꯊꯝꯃꯣ, DYPSꯇꯒꯤ ꯍꯧꯔꯒ IG ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯉꯥꯛꯇꯅꯤ, ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯔꯦꯡ ꯂꯦꯡꯗꯨꯅ ꯊꯤꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤ꯫
ꯃꯗꯨ ꯇꯥꯕꯗ ꯒꯤꯔꯤꯒꯤ ꯍꯧꯅꯕꯤ ꯁꯤꯡꯅꯕ ꯌꯥꯗꯕꯤꯗꯨ ꯍꯧꯔꯛꯇꯨꯅ ꯃꯊꯪꯒꯤ ꯍꯨꯔꯥꯟꯕꯗꯤ ꯊꯝꯕꯤꯒꯤ ꯌꯨꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯪꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯃꯊꯪꯒꯤꯗ ꯊꯝꯕꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ DYPS ꯑꯃꯁꯨꯡ IG ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ CI ꯍꯔꯤꯂꯥꯜꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯑꯗꯨ ꯂꯥꯛꯂꯒ ꯃꯉꯣꯟꯗ ꯉꯥꯡꯂꯛꯀꯗꯕ ꯆꯩꯔꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨ ꯈꯜꯂꯨꯕꯗ CI ꯍꯔꯤꯂꯥꯜ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯅ SI ꯑꯃꯁꯨꯡ CPO ꯒꯤꯔꯤ ꯀꯧꯁꯤꯟꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯤꯔꯤꯅ ꯆꯥꯟꯁ ꯂꯧꯔꯗꯨꯅ ꯁꯥꯔ ꯑꯩꯗꯤ ꯁꯖꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯤꯡꯏ ꯃꯔꯝꯗꯤ ꯊꯝꯕꯤꯒ ꯃꯍꯥꯛꯀ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯣꯏꯕꯅꯤꯅ ꯊꯝꯕꯤꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯑꯔꯣꯟꯕ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯅꯠꯇꯅ ꯀꯅꯥꯁꯨ ꯈꯪꯂꯣꯏ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯁꯖꯤ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯍꯥꯛꯅ ꯆꯤꯡꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯤꯔꯤꯅ ꯍꯥꯏꯖꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯁꯖꯤꯅꯁꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕꯅꯤ꯫ ꯒꯤꯔꯤꯒꯤ ꯋꯥꯐꯝꯗꯨ CI ꯁꯥꯔꯁꯨ ꯌꯥꯔꯗꯨꯅ ꯑꯗꯨꯗꯤ ꯁꯖꯤ ꯍꯧꯖꯤꯛꯃꯛ ꯐꯥꯒꯠꯂꯨꯔꯣ ꯑꯗꯨꯒ ꯀꯁꯇꯗꯤꯗ ꯃꯍꯥꯛꯄꯨ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯌꯥꯝꯅ ꯁꯤꯡꯅ ꯁꯥꯔ ꯑꯩꯕꯨ ꯍꯟꯗꯛ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯎꯍꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯀ꯭ꯂꯥꯁꯃꯦꯠꯅꯤ ꯑꯗꯨꯅ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯥꯟꯗꯦ ꯍꯥꯏꯕꯗꯒꯤ CI ꯁꯥꯔꯅ ꯑꯇꯣꯞꯄ CPO ꯑꯃ ꯊꯥꯗꯨꯅ ꯁꯖꯤꯕꯨ ꯂꯧꯈꯠꯂꯨꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯦꯁꯟꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯄꯨꯊꯔꯝꯃꯤ꯫ ꯂꯣꯀꯞ ꯃꯅꯨꯡꯗ ꯁꯖꯤꯅ ꯑꯅꯥꯕ ꯈꯥꯡꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗꯨ ꯃꯄꯥꯟꯗ ꯒꯤꯔꯤꯅ ꯇꯥꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯂꯦ ꯍꯥꯏꯕꯒꯤ ꯑꯄꯦꯟꯕ ꯑꯃꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯅꯥꯕ ꯈꯥꯡꯂꯤꯕ ꯁꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯄꯤꯊꯛꯂꯒ ꯅꯪꯅ ꯇꯁꯦꯡꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯗꯤ ꯅꯁꯥꯅ ꯌꯥꯖꯈ꯭ꯔꯣ ꯅꯪꯅ ꯑꯁꯨꯝꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯊꯦꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯖꯤꯅ ꯃꯆꯥ ꯄꯜꯂꯒ ꯋꯥꯁꯛꯂꯗꯨꯅ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯒꯤꯔꯤ ꯅꯪꯅ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯤꯔꯤꯅ ꯑꯐꯕ ꯁꯥꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯆꯥ ꯊꯛꯄ ꯃꯇꯝꯗꯅ ꯃꯍꯥꯛꯅ CI ꯁꯥꯔꯒꯤ ꯐꯠꯇꯕ ꯑꯃꯨꯛ ꯉꯥꯡꯂꯝꯃꯤ꯫ CI ꯁꯥꯔꯒ ꯕꯤꯅꯣꯗꯀ ꯄꯨꯟꯗꯨꯅ ꯁꯖꯤꯗꯣ ꯇꯞ ꯇꯥꯏꯅ ꯐꯨꯕꯤꯕꯅꯤꯅꯦ ꯑꯩꯅꯗꯤ ꯍꯥꯏꯕꯅꯤ ꯁꯖꯤꯗꯨ ꯀꯗꯔ ꯐꯗꯔ ꯈꯔ ꯇꯧꯖꯔꯕꯁꯨ ꯍꯨꯔꯥꯟꯒꯗꯕ ꯃꯤꯗꯤ ꯅꯠꯇꯦ꯫ CI ꯁꯥꯔꯅ ꯃꯍꯥꯛꯀꯤ ꯏꯖꯠ ꯀꯟꯖꯅꯕ ꯁꯖꯤꯗ ꯂꯣꯏꯅ ꯇꯥꯏꯅꯕꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯡꯁꯤ ꯃꯍꯥꯛꯅ ꯁꯥꯎꯅꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯔꯦꯁꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯁꯤꯁꯨ ꯁꯨꯔꯦꯁ ꯇꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯒ ꯍꯥꯟꯅ CI ꯁꯥꯔ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯉꯥꯡꯈꯤꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯁꯨꯔꯦꯁꯇ ꯃꯆꯦꯛꯇ ꯌꯩꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯁꯨꯔꯦꯁꯁꯨ ꯇꯟꯖꯥ ꯐꯪꯕꯗ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯉꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯈꯣꯝꯖꯤꯟꯗꯨꯅ CI ꯍꯔꯤꯂꯥꯜꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯃꯦꯖ ꯐꯖꯕ ꯑꯃ ꯁꯦꯝꯍꯧꯅꯅꯕꯒꯤꯗꯃꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯅꯅꯕ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯨꯔꯦꯁꯇ ꯂꯨꯆꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯁ꯭ꯂꯣꯒꯥꯟ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅ CI ꯍꯔꯤꯂꯥꯜ ꯌꯥꯝꯅ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯔꯝꯗꯤ ꯊꯝꯕꯤꯅ ꯃꯍꯥꯛꯅ ꯁꯖꯤꯗ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯁꯤꯜꯂꯛꯄꯗꯒꯤ DYPS ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯆꯩꯊꯔꯛꯂꯒꯅꯤ ꯈꯟꯕꯗꯒꯤꯅꯤ꯫ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯆꯔꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ DYPSꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ DYPSꯅ ꯃꯌꯥꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯀꯦꯁ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯍꯟꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯁꯨꯔꯦꯁꯅ ꯂꯨꯆꯤꯡꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ DYPSꯅ CI ꯍꯔꯤꯂꯥꯜꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯅꯪ ꯊꯕꯛ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯆꯩꯕꯗꯨ ꯇꯥꯔꯒ ꯃꯄꯥꯟꯗ ꯒꯤꯔꯤꯗꯤ ꯃꯣꯃꯣꯟ ꯇꯧꯔꯤ ꯃꯔꯝꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯒꯤꯔꯤꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ DYPS ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯥ ꯁꯥꯅ ꯂꯩꯍꯧꯔꯤꯕ CI ꯍꯔꯤꯂꯥꯜꯒꯤ ꯃꯅꯥꯛꯇ ꯒꯤꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯔ ꯁꯖꯤ ꯐꯥꯁꯤ ꯍꯥꯏꯕꯗꯨ ꯑꯩꯅ ꯍꯧꯗꯣꯛꯂꯨꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯋꯥ ꯂꯧꯔꯨꯕꯗꯒꯤ ꯁꯥꯔꯁꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯈꯣꯟꯊꯤ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯑꯐꯕ ꯁꯥꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯍꯨꯔꯥꯟꯕꯗꯨ ꯇꯁꯦꯡꯅ ꯐꯥꯕ ꯉꯝꯗ꯭ꯔꯕꯅꯤನ ꯃꯁꯥꯅ ꯃꯁꯥꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯖꯕ ꯌꯥꯒꯗꯕ ꯃꯤ ꯑꯃ ꯃꯍꯥꯛ ꯄꯨꯔꯛꯀꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜꯗꯨ ꯊꯪꯖꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ CI ꯍꯔꯤꯂꯥꯜꯅ ꯍꯥꯟꯅꯗꯒꯤ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯗꯨ ꯑꯃꯨꯛ ꯇꯧꯔꯨꯔꯕꯗꯤ ꯃꯌꯥꯝꯅ ꯈꯪꯅꯔꯛꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯣꯞꯅꯕ ꯇꯥꯔꯦ ꯑꯗꯨꯅ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅ ꯁꯥꯔ ꯃꯤꯍꯥꯠꯄꯒꯤ ꯐꯥꯎꯕ ꯗꯃꯤ ꯁꯤꯖꯤꯟꯅꯗꯨꯅ ꯀꯦꯁ ꯁꯣꯜꯕ ꯇꯧꯅꯔꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯒꯨꯝꯁꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯈꯪꯅꯔꯛꯂꯕꯁꯨ ꯑꯩꯅ ꯄꯨꯔꯛꯄꯅꯤꯅ ꯗꯁꯥꯗꯨ ꯑꯩꯅ ꯑꯗꯨꯝ ꯇꯥꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯏꯖꯠ ꯀꯟꯅꯤꯡꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯑꯣꯏ ꯁꯥꯗꯨꯅ ꯑꯃꯨꯛ ꯉꯥꯡꯂꯝꯃꯤ꯫ ꯃꯗꯨꯗ CI ꯍꯔꯤꯂꯥꯜꯁꯨ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯐꯥꯔꯕꯗꯤ ꯄꯩꯁꯥꯗꯨꯅ ꯀꯔꯝ ꯇꯧꯕ ꯍꯥꯏꯅ ꯍꯪꯂꯛꯄꯗꯒꯤ ꯒꯤꯔꯤꯅ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯃꯊꯥ ꯁꯥꯕꯤꯒꯅꯨ ꯍꯨꯔꯥꯟꯕꯅꯤꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯁꯤꯖꯤꯟꯅꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯁꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯇꯁꯦꯡꯅ ꯊꯤꯗꯨꯅ ꯐꯥꯔꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯔꯒꯅꯤ ꯍꯥꯏꯕꯗꯒꯤ CI ꯍꯔꯤꯂꯥꯜꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯒꯤꯔꯤꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯒꯤꯔꯤꯅ ꯃꯅꯤꯌꯟꯗ ꯍꯨꯔꯥꯟꯕꯒꯤ ꯆꯥꯔꯖꯁꯤꯡ ꯑꯗꯨ ꯅꯪꯅ ꯂꯧꯔꯣ ꯃꯗꯨꯒꯤꯗꯃꯛ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯌꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯤꯌꯟꯅ ꯁꯥꯔ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕ ꯀꯦꯁ ꯑꯁꯤꯕꯨ ꯀꯌꯥꯅꯣ ꯍꯪꯂꯛꯄꯗ ꯒꯤꯔꯤꯅ 15-16 ꯁꯨꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯤꯌꯟꯗꯨ ꯃꯃꯤꯠ ꯂꯥꯡꯊꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯒꯤꯔꯤꯅ ꯑꯇꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ 15-16 ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯕꯅꯤꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯀꯔꯝꯅ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯂꯛꯂꯒ ꯈꯪꯅꯅꯕꯒꯤꯗꯃꯛ ꯒꯤꯔꯤꯅ ꯀꯔꯝꯅ ꯍꯨꯔꯥꯟꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯃꯅꯤꯌꯟꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯉꯣꯟꯗ 5,000 ꯍꯥꯟꯅ ꯑꯦꯗꯚꯥꯟꯁ ꯄꯤꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯖꯦꯜꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯁ꯭ꯇꯦꯁꯟꯗ ꯒꯤꯔꯤꯅ ꯐꯥꯔꯛꯄ ꯁꯥꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯗꯤ ꯒꯤꯔꯤ ꯃꯇꯣꯟꯗꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯔꯛꯄꯅꯤ ꯒꯤꯔꯤꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯀꯟꯅ ꯉꯥꯡꯅꯔꯝꯃꯤ꯫
ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯅ ꯍꯨꯔꯥꯟꯕ ꯐꯥꯔꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ CI ꯁꯥꯔꯅ ꯃꯌꯥꯝꯗ ꯕꯤꯔꯌꯥꯅꯤ ꯂꯩꯗꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯗꯨ ꯇꯟꯖꯥ ꯑꯁꯤꯗꯁꯨ ꯒꯤꯔꯤꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯀꯣꯛ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯕꯤꯔꯌꯥꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯃꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯤꯔꯕ ꯃꯇꯨꯡꯗ CI ꯁꯥꯔꯅ ꯑꯍꯦꯟꯕ ꯀꯦꯁꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯥꯟꯁꯤꯟꯒꯗꯧꯔꯦ, ꯑꯗꯨꯒ ꯄꯩꯁꯥ ꯃꯍꯥꯛꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯃꯅꯤꯌꯟꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯅꯤꯌꯟ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯁꯤ ꯀꯦꯁ ꯍꯨꯔꯥꯟꯕꯒꯤ ꯀꯦꯁ ꯑꯗꯨꯈꯛꯀꯤꯗꯃꯛꯅꯤ, ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯁ ꯈꯨꯗꯤꯡꯃꯛꯁꯨ ꯃꯉꯣꯟꯗ ꯄꯥꯟꯁꯤꯜꯂꯛꯀꯗꯧꯔꯦ, ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯄꯤꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯤꯌꯟ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅ ꯌꯥꯝꯅ ꯐꯕ ꯁꯥꯟꯅꯗꯨꯅ ꯅꯪ ꯀꯔꯤꯁꯨ ꯋꯥꯒꯅꯣ, ꯑꯩꯅ ꯅꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯍꯧꯗꯣꯛꯄꯅꯤ, ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠꯀꯤ ꯍꯦꯟꯀꯞ ꯑꯗꯨꯒꯤ ꯁ꯭ꯄꯦꯌꯔ ꯀꯤ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯥꯡꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯃꯅꯤꯌꯟꯗ ꯂꯣꯏꯅ ꯇꯥꯛꯂꯝꯂꯕ ꯃꯇꯨꯡꯗ CI ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯁꯔ, ꯂꯝꯒꯤ ꯋꯥꯍꯧꯗꯒꯤ ꯈꯠꯅꯕꯗꯨ ꯉꯁꯤꯁꯨ ꯑꯃꯨꯛꯁꯨ ꯈꯠꯅꯔꯦ, ꯑꯩ ꯉꯥꯏꯍꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ CI ꯁꯥꯔꯗ ꯑꯃꯨꯛꯀꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔ, SI ꯁꯥꯔꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯁꯔ, ꯃꯅꯤꯌꯟꯗꯤ ꯍꯨꯔꯥꯟꯕꯒꯤ ꯄ꯭ꯔꯨꯐ ꯄꯤꯅꯅꯕ ꯃꯥꯅ ꯍꯨꯔꯥꯜꯂꯨꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ CI ꯁꯥꯔꯅ ꯐꯔꯦ ꯐꯔꯦ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯦ꯫ ꯑꯗꯨꯒ ꯒꯤꯔꯤꯅ ꯁꯔ, ꯕꯤꯅꯣꯗꯀ ꯆꯟꯗꯟꯒꯁꯨ ꯄꯨꯕꯤꯈꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯕꯤꯅꯣꯗꯀ ꯆꯟꯗꯟꯒꯒꯤ ꯃꯔꯛꯇꯁꯨ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ CI ꯁꯥꯔꯅ ꯕꯤꯅꯣꯗ ꯑꯃꯁꯨꯡ ꯆꯟꯗꯟ ꯄꯨꯗꯨꯅ ꯃꯅꯤꯌꯟꯕꯨ ꯃꯥꯅ ꯍꯨꯔꯥꯜꯂꯨꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯄꯤꯅꯅꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨ ꯌꯧꯔꯒ ꯄ꯭ꯔꯨꯐ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯅꯤꯌꯟꯅ ꯃꯍꯥꯛ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯂꯛꯂꯦ, ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯂꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯦꯟꯀꯞ ꯑꯗꯨ ꯅꯥꯝꯃ ꯊꯥꯗꯣꯛꯄꯤꯗꯨꯅ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯤꯌꯟ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯄꯥꯜꯂꯤꯕ ꯑꯄꯤꯛꯄ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯟꯀꯞ ꯑꯗꯨ ꯒꯤꯔꯤꯅ ꯄꯤꯔꯛꯄ ꯁ꯭ꯄꯦꯌꯔ ꯀꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯡꯇꯣꯛꯂꯕ ꯃꯇꯨꯡꯗ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯈꯔ ꯆꯠꯂꯒ ꯃꯇꯨꯡꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯅꯤꯌꯟꯗꯤ ꯇꯨꯔꯦꯜ ꯑꯗꯨ ꯆꯣꯡꯊꯗꯨꯅ ꯂꯥꯜꯂꯕ ꯃꯇꯨꯡ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯗꯨꯒ ꯇꯥꯟꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯌꯟꯗꯤ ꯇꯨꯔꯦꯜ ꯑꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯑꯁꯣꯝ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯒꯤꯔꯤꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯌꯟꯕꯨ ꯐꯥꯍꯟꯕ ꯑꯗꯨꯒ ꯃꯅꯤꯌꯟꯗ ꯍꯥꯏꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯤꯕ CI ꯍꯔꯤꯂꯥꯜ, ꯆꯟꯗꯟ ꯑꯃꯁꯨꯡ ꯕꯤꯅꯣꯗꯅ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯌꯟꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯈꯤꯕꯅꯤ꯫ ꯃꯅꯤꯌꯟ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯈꯪꯕꯗꯒꯤ DYPS ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ CI ꯍꯔꯤꯂꯥꯜꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯊꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯐꯥꯎ ꯍꯥꯏꯕꯗꯅ ꯍꯨꯔꯥꯟꯕ ꯐꯥꯕ ꯉꯝꯗꯕ, ꯃꯤꯅ ꯐꯥꯔꯛꯄ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨꯅ ꯅꯪꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯌꯥꯝꯅ ꯂꯥꯏꯅ ꯅꯥꯟꯊꯣꯛꯍꯟꯈꯤꯕ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯗꯨꯅ ꯃꯍꯥꯛꯄꯨ ꯁꯁꯄꯦꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯅ ꯗ꯭ꯌꯨꯇꯤ ꯇꯧꯃꯤꯟꯅꯈꯤꯕ CPO ꯕꯤꯅꯣꯗ ꯑꯃꯁꯨꯡ ꯆꯟꯗꯟꯁꯨ ꯌꯥꯎꯅ ꯁꯁꯄꯦꯟ ꯇꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯒꯤꯔꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯑꯐꯕ ꯁꯥꯗꯨꯅ ꯍꯔꯤꯂꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯔ, ꯃꯅꯤꯌꯟꯁꯤ ꯍꯨꯔꯥꯟꯗꯨꯅꯇ ꯂꯥꯛꯂꯕ ꯃꯤꯅꯤ ꯁꯔ꯫ ꯃꯗꯨ ꯇꯥꯕꯗ CI ꯍꯔꯤꯂꯥꯜꯅ ꯍꯨꯔꯥꯜꯂꯤꯕꯁꯤꯕꯨ ꯅꯪꯂ ꯃꯥꯔꯥ? ꯑꯩꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ, ꯑꯗꯨꯒ ꯃꯅꯤꯌꯟꯕꯨꯁꯨ ꯑꯩꯅ ꯐꯥꯒꯅꯤ, ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯒꯦꯝ ꯑꯃꯨꯛ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯕꯗꯤ CI ꯁꯥꯔꯅ ꯃꯅꯤꯌꯟ ꯑꯃꯁꯨꯡ ꯒꯤꯔꯤꯗ ꯆꯤꯡꯅꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯤꯔꯤ ꯕꯦꯡꯛꯇ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯁꯦꯝꯖꯤꯟꯅꯅꯕ ꯂꯣꯟ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯕꯦꯡꯛꯇ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯔꯤꯕ ꯂꯛꯁꯃꯤꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯕ ꯑꯍꯟ ꯔꯥꯝꯀ꯭ꯔꯤꯁꯅꯁꯨ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯄꯨꯈꯤꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯕꯦꯛꯇ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒ ꯄꯨꯕ ꯌꯥꯗꯕ꯭ꯔꯥ? ꯍꯧꯖꯤꯛ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯍꯨꯔꯥꯟꯕ ꯆꯪꯗꯨꯅ ꯇꯧꯅꯔꯤꯕ ꯑꯁꯤꯗꯕꯨ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯥꯝꯀ꯭ꯔꯤꯁꯅꯅꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯕꯅꯤꯅꯦ ꯍꯥꯏꯔꯝꯂꯒ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯁꯁꯄꯦꯟ ꯇꯧꯔꯛꯂꯕ CI ꯍꯔꯤꯂꯥꯜ ꯑꯃꯁꯨꯡ CPO ꯕꯤꯅꯣꯗꯀ ꯄ꯭ꯔꯃꯣꯗꯀ ꯄꯨꯟꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯄ꯭ꯔꯃꯣꯗ ꯑꯃꯁꯨꯡ ꯕꯤꯅꯣꯗꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯤꯕ ꯒꯤꯔꯤ ꯑꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯤꯉꯣꯟꯗ ꯂꯃꯟ ꯌꯥꯝꯅ ꯈꯨꯝꯒꯟꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯊꯦꯡꯀꯥꯡ ꯀꯌꯥꯗ ꯃꯈꯣꯏꯅ ꯆꯤꯡꯅꯕ ꯀꯌꯥ ꯂꯩꯈꯤ ꯍꯥꯏꯗꯨꯅꯁꯨ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ CI ꯍꯔꯤꯂꯥꯜꯁꯨ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯑꯗꯨꯅ ꯃꯍꯥꯛ ꯁꯁꯄꯦꯟ ꯇꯧꯔꯛꯂꯕꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯣꯏ, ꯑꯁꯦꯡꯕ ꯊꯤꯖꯤꯟꯈꯤꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯃꯅꯤꯌꯟ ꯐꯥꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯒꯤꯔꯤꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯧ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯒꯤꯔꯤꯕꯨ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯒꯤꯔꯤꯗꯤ ꯃꯍꯥꯛꯀꯤ ꯂꯩꯅꯥꯗꯨ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯌꯥꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯍꯨꯔꯥꯟꯕꯗꯁꯨ ꯑꯦꯗꯤꯛ ꯆꯨꯈ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯁꯥꯏ ꯔꯥꯝꯀ꯭ꯔꯤꯁꯅꯅ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯀꯥꯏꯊꯣꯛꯂꯒ ꯄꯨꯈꯤꯕꯇ ꯅꯠꯇꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯀꯅꯥꯃꯠꯇ ꯍꯨꯔꯥꯟꯕ ꯉꯝꯃꯣꯏ, ꯍꯨꯔꯥꯜꯂꯕꯗꯤ ꯁꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯕ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕ CI ꯍꯔꯤꯂꯥꯜꯗꯤ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛ ꯍꯨꯔꯥꯟꯕꯒꯤ ꯃꯔꯝꯗꯤ ꯂꯩꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯍꯧꯔꯨꯕꯗꯒꯤ ꯑꯦꯗꯤꯛ ꯆꯨꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯍꯨꯔꯥꯟꯕ ꯆꯠꯊꯅꯕ ꯐꯅꯌꯥꯝꯅ ꯀꯟꯅ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯕꯁꯨ ꯇꯨꯝꯊꯕ ꯉꯝꯂꯛꯇꯕꯗꯒꯤ ꯈꯔ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯏꯁꯤꯡꯗ ꯂꯨꯞꯆꯤꯟꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯅꯁꯨ ꯌꯥꯔꯛꯇꯕꯗꯒꯤ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯑꯔꯩꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯄꯨꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯔꯣꯏꯕꯗ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯐꯅꯌꯥꯝꯅ ꯍꯩꯔꯕꯁꯨ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯕꯅꯤꯅ ꯒꯤꯔꯤꯅ ꯃꯃꯥꯡꯗ ꯍꯨꯔꯥꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛ ꯐꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯔꯥꯝꯀ꯭ꯔꯤꯁꯅꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯑꯗꯨꯗ ꯔꯥꯝꯀ꯭ꯔꯤꯁꯅꯅ ꯃꯍꯥꯛꯄꯨ ꯎꯠꯊꯣꯛꯈ꯭ꯔꯦ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯄꯗꯒꯤ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯁꯤ ꯒꯤꯔꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯔꯝꯃꯤ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯥ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯃꯐꯝꯗ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯑꯍꯜ ꯑꯣꯏꯔꯕ ꯔꯥꯝꯀ꯭ꯔꯤꯁꯅꯅ ꯒꯤꯔꯤꯕꯨ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ ꯑꯗꯨꯃꯛꯄꯨ ꯔꯥꯝꯀ꯭ꯔꯤꯁꯅꯅ ꯍꯨꯔꯥꯜꯂꯤꯕꯁꯤ ꯒꯤꯔꯤ ꯅꯪꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯝꯃꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯤꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯒꯤꯔꯤ ꯃꯌꯨꯝ ꯌꯧꯔꯛꯂꯦ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯍꯥꯛꯅꯤ ꯈꯪꯈꯤꯕꯗꯒꯤ ꯀꯤꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯈꯖꯤꯛꯇ ꯄꯤꯌꯨ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯄꯤꯕ ꯉꯝꯗꯅ ꯃꯍꯥꯛ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯠ ꯀꯦꯔꯦꯂꯥ ꯊꯥꯗꯣꯛꯇꯨꯅ ꯊꯪꯅꯕ ꯁ꯭ꯇꯦꯠ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯣꯟꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯕꯥꯏꯛ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯆꯦꯟꯈꯤꯕ ꯑꯗꯨ ꯃꯅꯤꯡꯗꯒꯤ ꯂꯣꯟꯅ CI ꯍꯔꯤꯂꯥꯜꯅ ꯎꯍꯧꯔꯤ ꯂꯣꯟꯅ ꯆꯦꯜꯂꯛꯇꯨꯅ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯔꯕꯁꯨ ꯃꯍꯥꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯈꯨꯡꯒꯣꯏꯅꯕ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯈꯤꯕ CI ꯍꯔꯤꯂꯥꯜꯅ ꯃꯪꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯂꯛꯄ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯔꯤ ꯈꯟꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯣꯠꯇꯨꯅ ꯂꯩꯕꯅ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯅꯦꯅꯗꯤ ꯐꯅꯌꯥꯝꯅ ꯍꯨꯔꯥꯟꯕꯒꯤ ꯅꯤꯁꯥ ꯆꯨꯖꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯨꯔꯥꯟꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯀꯤꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯐꯅꯌꯥꯝꯅꯗꯤ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯣꯟꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯂꯝꯗꯥꯏꯗ ꯃꯃꯥꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯠꯇ ꯄꯤꯌꯣ ꯍꯥꯏꯍꯧꯕꯗꯨ ꯃꯅꯥꯀꯣꯡꯗ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯛꯄꯗꯒꯤ ꯃꯍꯥꯛ ꯐꯥꯔꯕꯁꯨ ꯐꯥꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯌꯨꯝ ꯁ꯭ꯇꯦꯠꯇ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ SI ꯁꯨꯀꯨꯝꯕꯅ ꯃꯥꯕꯨ ꯎꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯥꯈꯠꯄꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯃꯛꯄꯨ ꯖꯤꯞꯇ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯖꯤꯞꯇꯒꯤ ꯍꯦꯛ ꯀꯨꯝꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯎꯔꯤꯕꯁꯤ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯪꯈ꯭ꯔꯕ ꯔꯥꯝꯀ꯭ꯔꯤꯁꯅꯟ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯎ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯕꯒꯤꯗꯃꯛ SI ꯁꯨꯀꯨꯃꯟꯅ ꯃꯍꯥꯛꯄꯨ ꯉꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯄꯨ ꯍꯨꯔꯥꯟꯕꯅꯤ ꯈꯪꯈ꯭ꯔꯕ ꯔꯥꯝꯀ꯭ꯔꯤꯁꯅꯟꯅ ꯀꯔꯤꯒꯤꯗꯃꯛ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯦꯝꯂꯤꯕ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯒꯤꯔꯤ ꯍꯦꯛ ꯌꯧꯔꯛꯄꯒ SI ꯁꯨꯀꯨꯃꯟꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯂꯒ ꯅꯪ ꯉꯔꯥꯡꯗꯒꯤ ꯀꯗꯥꯏꯗ ꯆꯠꯄꯒꯦ ꯐꯣꯟ ꯇꯧꯕꯁꯨ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯒꯤꯔꯤꯗꯨ ꯋꯥꯍꯪ ꯑꯗꯨꯗ ꯃꯁꯥꯗꯨ ꯏꯄꯥꯝ ꯄꯥꯈꯠꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ ꯔꯥꯝꯀ꯭ꯔꯤꯁꯅꯟ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯒꯤꯔꯤꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯛꯂꯝꯂꯕ꯭ꯔꯥ ꯍꯥꯏꯗꯣꯛꯂꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛ ꯃꯁꯥꯗꯨ ꯏꯀꯤ ꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯝꯀ꯭ꯔꯤꯁꯅꯟꯒꯤ ꯃꯆꯥꯒ ꯅꯨꯄꯤꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯌꯧꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯒꯤꯔꯤꯗꯤ ꯄꯥꯈꯠꯅ ꯃꯈꯣꯏꯅ ꯎꯈꯤꯗꯅꯕꯒꯤ ꯃꯑꯣꯡꯗ SI ꯁꯨꯀꯨꯃꯟ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯇꯞꯅ ꯂꯩꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯝꯀ꯭ꯔꯤꯁꯅꯟꯒꯤ ꯅꯨꯄꯤꯅꯗꯤ ꯒꯤꯔꯤꯕꯨ ꯍꯦꯛ ꯎꯕꯗ ꯒꯤꯔꯤꯗ ꯀꯞꯅ ꯅꯪꯕꯨ ꯃꯍꯥꯛꯀ ꯕꯦꯡꯛꯇ ꯎꯅꯔꯛꯄ ꯅꯠꯇ꯭ꯔꯅꯦ ꯕꯦꯡꯛꯇꯒꯤ ꯄꯩꯁꯥ ꯀꯥꯏꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯈꯤꯕꯅꯤ ꯉꯔꯥꯡ ꯇꯥꯗꯨꯛ ꯌꯥꯝꯅ ꯍꯔꯥꯎꯂꯝꯂꯒ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯒꯤꯔꯤꯗ ꯇꯝꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯤꯔꯤ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯝꯗ꯭ꯔꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯝꯃꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯔꯗꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯤꯔꯤꯅ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯗꯨꯅ ꯒꯥꯔꯤꯒꯤ ꯆꯀꯥꯒꯤ ꯃꯃꯤ ꯇꯥꯔꯤꯕ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯊꯥꯎꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯕꯒꯤ ꯃꯃꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯃꯇꯦꯛ ꯑꯃꯁꯨ ꯔꯨꯃꯥꯟꯗ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯥꯞꯇꯛꯅ ꯂꯣꯟꯅ CI ꯍꯔꯤꯂꯥꯜꯅꯁꯨ ꯇꯨꯃꯤꯟꯅ ꯌꯦꯡꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯝꯀ꯭ꯔꯤꯁꯅꯟꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯗ ꯒꯤꯔꯤꯁꯨ ꯂꯥꯛꯇꯨꯅ ꯌꯧꯔꯝꯃꯤ ꯔꯥꯝꯀ꯭ꯔꯤꯁꯅꯟꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ ꯅꯨꯡꯗꯥꯡꯗ ꯆꯦꯟꯊꯣꯔꯛꯄꯗ ꯔꯥꯝꯀ꯭ꯔꯤꯁꯅꯟꯅ ꯃꯅꯤꯡꯗꯒꯤ ꯇꯥꯟꯅꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯍꯥꯛꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯔꯣꯛꯀꯤ ꯅꯥꯀꯟꯗ ꯚꯦꯟꯒꯨꯝꯕ ꯒꯥꯔꯤ ꯑꯃ ꯈꯥꯝꯍꯧꯕꯗꯨ ꯈꯔ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯒꯥꯔꯤ ꯈꯥꯝꯍꯧꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯒꯥꯔꯤꯒꯤ ꯆꯀꯥ ꯃꯃꯤ ꯇꯥꯔꯝꯕ ꯑꯗꯨ ꯐꯣꯟꯗ ꯑꯃꯨꯛꯀꯁꯨ ꯐꯣꯇꯣ ꯀꯥꯞꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ WhatsAppꯇ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯔꯥꯝꯀ꯭ꯔꯤꯁꯅꯟꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯊꯛꯂꯣꯝꯗꯒꯤ ꯅꯝꯍꯧꯕ ꯃꯇꯦꯛ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯂꯨꯕꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯒꯤꯔꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯟꯅ ꯌꯦꯡꯂꯝꯕ ꯃꯥꯟꯕꯗꯒꯤ ꯃꯍꯥꯛ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯗꯨ ꯀꯅꯥꯁꯨ ꯈꯪꯗꯦ ꯈꯜꯂꯨꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯈꯪꯂꯛꯄꯗꯒꯤ ꯒꯤꯔꯤ ꯍꯥꯏꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯃꯌꯥꯝ ꯇꯤꯜꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯅꯕ ꯌꯥꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯀꯣꯌꯦꯡ ꯌꯦꯡꯂꯕꯁꯨ ꯀꯅꯥꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯎꯔꯝꯗꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯅꯥ ꯆꯤꯡꯅꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯑꯗꯨꯗ ꯂꯛꯁꯃꯤꯅ ꯒꯤꯔꯤꯗ ꯅꯪꯅ ꯊꯤꯔꯤꯕꯗꯨ ꯀꯅꯥꯅꯣꯅꯦ ꯍꯪꯂꯛꯄꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯈꯨꯝꯂꯝꯗꯅ ꯇꯥꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ CI ꯍꯔꯤꯂꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯒꯤꯔꯤꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯍꯧꯖꯤꯛ ꯒꯤꯔꯤ ꯍꯥꯟꯅꯒꯤ ꯔꯤꯇꯥꯌꯔ ꯆꯠꯈ꯭ꯔꯕ CI ꯄꯤꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯑꯗꯨꯒ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯋꯥ ꯇꯥꯟꯅꯐꯝ CI ꯄꯤꯂꯥꯏ ꯅꯠꯇꯅ ꯂꯩꯇꯕꯅꯤꯅ CI ꯄꯤꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯔꯥꯝꯀ꯭ꯔꯤꯁꯅꯟꯒꯤ ꯃꯤꯁꯤ ꯑꯁꯤ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯧꯔꯤ ꯀꯣꯟꯅ ꯌꯥꯟꯁꯤꯟꯕꯤꯕ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯍꯔꯤꯂꯥꯜꯒꯤ ꯌꯨꯔꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯤꯗꯗꯤ ꯐꯪꯉꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯜꯂꯝꯂꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗꯗꯤ ꯀꯔꯤꯁꯨ ꯐꯪꯗꯦ
ꯃꯗꯨꯗ CI ꯄꯤꯂꯥꯏꯅ ꯃꯍꯥꯛꯇꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯏꯁꯀ꯭ꯔꯦꯁꯟ ꯌꯥꯝꯅ ꯊꯣꯛꯇꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯔꯤ ꯌꯥꯝꯗꯨꯅ ꯁꯤꯕ ꯃꯤꯁꯤꯗ ꯌꯥꯝꯅꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯁꯦꯀ꯭ꯔꯦꯁꯟ ꯈꯔꯗꯤ ꯊꯣꯛꯀꯗꯕꯅꯤ ꯁꯥꯔ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯀꯥꯒꯤ ꯃꯃꯤ ꯀꯌꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯊꯧꯔꯤ ꯑꯗꯨ ꯌꯣꯠꯀꯨꯝꯕ ꯃꯦꯇꯦꯜ ꯑꯃꯗ ꯆꯤꯡꯊꯠꯂꯨꯕꯒꯤ ꯃꯃꯤ ꯀꯌꯥ ꯑꯃꯁꯨ ꯇꯥꯔꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯅ ꯇꯝꯂꯝꯃꯤ CI ꯄꯤꯂꯥꯏꯅꯗꯤ ꯊꯧꯔꯤ ꯑꯗꯨ ꯑꯔꯤꯕꯅꯤꯅ ꯃꯃꯤꯗꯤ ꯇꯥꯐꯝ ꯊꯣꯛꯏꯅꯦ ꯍꯥꯏꯔꯛꯄꯗꯨꯗ ꯒꯤꯔꯤꯅ ꯅꯠꯇꯦ ꯁꯥꯔ ꯊꯧꯔꯤ ꯑꯗꯨ ꯑꯃꯟꯕ ꯅꯠꯇꯦ ꯑꯍꯥꯟꯕ ꯂꯩꯕꯗ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯃꯗꯨꯗꯒꯤꯗꯤ CI ꯄꯤꯂꯥꯏꯅ ꯑꯗꯨꯗꯤ ꯅꯪꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯒꯤꯔꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯤꯔꯤꯅ ꯌꯥꯝꯅ ꯇꯞꯅ ꯁꯥꯔ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤꯉꯩ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩꯗ ꯑꯩꯒ ꯃꯍꯥꯛꯀ ꯎꯅꯈꯤ ꯏꯕꯥꯅꯤ ꯎꯅꯕꯗ ꯆꯨꯝꯅ ꯎꯅꯕ ꯅꯠꯇꯦ ꯁꯥꯔ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯕꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯐꯥꯕꯗ ꯎꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ ꯑꯗꯨꯗꯁꯨ ꯅꯠꯇꯅ CI ꯍꯩꯔꯥꯜꯅ ꯃꯍꯥꯛꯄꯨ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯇꯧꯕꯗꯒꯤ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛ ꯃꯅꯤꯌꯟꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯐꯝ ꯀꯌꯥꯗ ꯍꯨꯔꯥꯟꯕ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯒꯤꯔꯤꯅ ꯄꯤꯂꯥꯏꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯒꯤꯔꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡ CI ꯄꯤꯂꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯅ ꯅꯍꯥꯟ ꯃꯤꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯎ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯂꯕꯒꯦ ꯒꯤꯔꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯁꯥꯔ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯦꯗꯤꯛ ꯆꯨꯈ꯭ꯔꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯑꯗꯨꯅ ꯑꯩ ꯁꯔꯦꯟꯗꯔ ꯇꯧꯖꯔꯒꯦ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯂꯤ ꯑꯗꯨ ꯄꯤꯂꯥꯏꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯉꯥꯏꯈꯣ ꯉꯁꯤꯗꯤ ꯅꯪ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯑꯩꯒꯤꯗ ꯇꯨꯝꯂꯣ ꯍꯥꯏꯗꯨꯅ ꯃꯄꯥꯒꯨꯝꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯤꯇꯤꯌꯔ CI ꯄꯤꯂꯥꯏꯅ ꯒꯤꯔꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯥꯏꯀꯣꯂꯣꯖꯤꯁ ꯑꯗꯨꯅ ꯒꯤꯔꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯏꯝꯄꯜꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯒꯤ ꯂꯩꯅꯥꯅꯤ ꯃꯍꯥꯛꯀꯤ ꯂꯩꯅꯥ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯅꯥꯔꯛꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯆꯦꯂꯦꯟꯖ ꯑꯃꯠꯇ ꯄꯤꯕ ꯌꯥꯗꯦ ꯆꯦꯂꯦꯟꯖ ꯑꯗꯨ ꯃꯍꯥꯛꯅ ꯉꯝꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯍꯨꯔꯥꯟꯕ ꯑꯁꯤ ꯌꯥꯝꯅ ꯊ꯭ꯔꯤꯂꯤꯡ ꯑꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯊ꯭ꯔꯤꯂꯤꯡ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯕꯗꯤ ꯍꯨꯔꯥꯟꯕ ꯑꯁꯤ ꯀꯥꯎꯊꯣꯛꯇꯨꯅ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛ ꯇꯥꯟꯅꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ CI ꯄꯤꯂꯥꯏꯅ ꯒꯥꯔꯤ ꯊꯧꯅ ꯒꯤꯔꯤꯗ ꯅꯪ ꯀꯔꯤꯁꯨ ꯇꯧꯔꯨꯔꯒꯅꯨ ꯃꯇꯝ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯁꯥꯔ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯣꯏ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ CI ꯄꯤꯂꯥꯏꯅꯗꯤ ꯀꯦꯁ ꯑꯗꯨꯗꯤ ꯑꯆꯝꯕ ꯀꯦꯁ ꯅꯠꯇꯦꯅꯦ ꯅꯪꯒꯨꯝꯕꯅ ꯄꯥꯏꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯊꯛ ꯊꯣꯡꯕ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯄꯥꯏꯍꯜꯂꯨ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯒꯤꯔꯤꯗ ꯀꯦꯁ ꯑꯗꯨ ꯄꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯤꯡꯅꯔꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯗꯨ ꯄꯥꯏꯍꯜꯂꯒ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯅꯅꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕ ꯒꯤꯔꯤꯅꯁꯨ ꯀꯦꯁ ꯑꯗꯨ ꯃꯍꯥꯛ ꯊꯤꯖꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯄꯤꯂꯥꯏꯗꯤ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕꯅꯤ ꯑꯗꯨꯅ ꯒꯤꯔꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯅꯪꯅ ꯇꯁꯦꯡꯅ ꯑꯗꯨꯝꯅ ꯂꯦꯞꯅꯕꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯄꯤꯂꯥꯏꯒ ꯒꯤꯔꯤꯒ ꯍꯧꯖꯤꯛ ꯃꯤꯍꯥꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯒꯤꯔꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯪꯕ ꯑꯗꯨ ꯔꯥꯝꯀ꯭ꯔꯤꯁꯅ ꯈꯛꯇꯅ ꯈꯪꯍꯧꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯁꯛ ꯎꯍꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯒꯤꯔꯤꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯃꯌꯥꯝꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ ꯂꯥꯎꯍꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯗꯨꯅ ꯁꯨꯁꯥꯏꯠ ꯍꯦꯛꯇꯃꯛ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤ ꯒꯤꯔꯤꯒꯤ ꯊꯥꯖꯕꯅꯤ ꯃꯗꯨꯗ CI ꯄꯤꯂꯥꯏꯅ ꯑꯗꯨꯗꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇꯤ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯥꯔ ꯃꯤꯁꯤ ꯑꯁꯤ ꯁꯨꯁꯥꯏꯠꯅꯤ ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗ ꯋꯥꯠꯁꯑꯦꯞꯇ ꯚꯤꯗꯤꯑꯣ ꯊꯥꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗꯁꯨ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯀꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯑꯩꯅ ꯊꯤꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ ꯑꯗꯨꯕꯨ CI ꯄꯤꯂꯥꯏꯅꯗꯤ ꯒꯤꯔꯤꯅ ꯊꯤꯖꯤꯜꯂꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯃꯣꯏ ꯃꯔꯝꯗꯤ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯦꯛ ID ꯑꯃꯁꯨ ꯍꯦꯛꯇꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯗꯦ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯒꯤꯔꯤꯅ ꯂꯩꯈꯤꯗ꯭ꯔꯕ ꯔꯥꯝꯀ꯭ꯔꯤꯁꯅꯟꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡꯗ ꯍꯪꯂꯨꯕꯗꯒꯤ ꯈꯪꯂꯤꯕꯁꯤ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯖꯔꯕꯁꯨ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯤꯆꯟꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤ ꯃꯈꯣꯏꯗ ꯇꯥꯛꯂꯝꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯇꯗ ꯆꯠꯊꯣꯛꯄ ꯌꯥꯎꯈꯤꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯒꯤꯔꯤꯅ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄꯗꯨ ꯔꯥꯝꯀ꯭ꯔꯤꯁꯅꯅ ꯊꯦꯡꯅꯔꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯣꯛꯂꯝꯗꯅ ꯃꯍꯥꯛ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯆꯠꯂꯨꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯒꯤꯔꯤꯅ ꯃꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ CI ꯄꯤꯂꯥꯏꯗ ꯌꯦꯡꯍꯜꯂꯗꯨꯅ ꯁꯥꯔ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯔꯥꯝꯀ꯭ꯔꯤꯁꯅꯅ ꯌꯦꯡꯂꯤꯕꯁꯤ ꯒꯥꯔꯤ ꯂꯩꯕ ꯖꯒꯥ ꯑꯗꯨꯗꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯪꯉꯝꯗꯅ ꯆꯠꯈꯤꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯣꯏꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯅ ꯆꯠꯃꯤꯟꯅꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯤꯂꯥꯏꯗ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨ ꯄꯤꯂꯥꯏꯅꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯉꯥꯏꯈꯣ ꯒꯥꯔꯤꯗ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯂꯨꯝꯂꯤꯕꯁꯤ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯒꯤꯔꯤ ꯃꯊꯥ ꯍꯦꯟꯅ ꯁꯥꯖꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯍꯔꯤꯂꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯃꯅꯤꯌꯟꯗ ꯐꯥꯈꯤꯕ ꯍꯦꯟꯀꯞ ꯑꯗꯨ ꯐꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯍꯦꯟꯀꯞ ꯑꯗꯨꯕꯨ ꯁ꯭ꯄꯦꯌꯔ ꯀꯤ ꯑꯃꯅ ꯍꯥꯡꯇꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗ ꯕꯤꯅꯣꯅ ꯁ꯭ꯇꯦꯁꯟꯗ ꯁ꯭ꯄꯦꯌꯔ ꯀꯤ ꯑꯃꯗꯤ ꯂꯩꯕꯅꯤ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯃꯗꯨ ꯐꯪꯗꯦ ꯇꯥꯟ ꯆꯥꯔꯕꯗꯤ ꯒꯤꯔꯤꯅ ꯃꯅꯤꯌꯟꯗ ꯄꯤꯊꯣꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ CI ꯍꯔꯤꯂꯥꯜꯅ ꯒꯤꯔꯤꯕꯨ ꯐꯥꯗꯨꯅ ꯍꯦꯟꯀꯞ ꯑꯁꯤ ꯃꯈꯨꯠꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯕꯛ ꯇꯠꯂꯕꯁꯨ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯤꯔꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯐꯪꯈꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ
ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯄ ꯑꯣꯏꯅ ꯅꯨꯄꯥꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯂꯣꯁ ꯆꯠꯇꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯈꯔ ꯌꯥꯝꯅ ꯇꯣꯟꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥ ꯁꯤꯡꯕ ꯉꯝꯗꯕꯗꯒꯤ ꯁꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯈꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯣꯡꯗꯣꯛꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯗꯥꯎꯟ ꯈꯔ ꯆꯠꯂꯕꯁꯨ ꯃꯍꯥꯛꯅ ꯁꯤꯒꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯃꯤꯒꯤ ꯑꯇꯣꯟꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯝꯂꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯅꯅꯕꯒꯤꯗꯃꯛ ꯒꯤꯔꯤꯅ ꯂꯣꯀꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯗꯨꯅ CI ꯑꯗꯨ ꯎꯅꯒꯦ ꯇꯧꯕ ꯃꯇꯝꯗ CI ꯑꯗꯨꯅꯗꯤ ꯀꯣꯟꯁꯇꯦꯕꯜ ꯑꯃꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯒ ꯇꯥꯟꯊꯣꯛꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯦꯁ ꯑꯗꯨꯒꯤ ꯗꯤꯇꯦꯜ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯉꯣꯟꯗꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯂꯦꯇꯔ ꯑꯃ ꯌꯥꯎꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ CI ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯒꯤꯔꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯍꯧꯖꯤꯛꯇ CIꯅ ꯆꯩꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ CPO ꯑꯗꯨ ꯎꯔꯝꯃꯤ꯫ ꯒꯤꯔꯤꯅ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯕꯥꯅꯤꯗꯤ ꯔꯦꯡꯛ ꯃꯥꯟꯅꯩ, ꯑꯗꯨꯒ ꯃꯈꯣꯏꯒꯨꯝꯕ ꯑꯄꯤꯛꯄ ꯔꯦꯡꯛꯇ ꯂꯩꯕ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯁꯤꯅ ꯑꯐꯕ ꯈꯖꯤꯛꯇꯪ ꯇꯧꯖꯒꯦ ꯇꯧꯕꯁꯤꯗ ꯁꯦꯅꯤꯌꯔꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯇꯨꯍꯠꯄꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯨꯡ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯤꯔꯤꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯈꯔ ꯐꯔꯛꯂꯗꯨꯅ ꯃꯕꯥꯅꯤ ꯄꯨꯟꯗꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯕ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯒ ꯒꯤꯔꯤꯒ ꯄꯨꯜꯂꯗꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯐꯝ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯍꯥꯏꯖꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯥꯛꯈꯤꯕ ꯍꯛꯆꯥꯡꯁꯤꯡꯒꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯂꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯔꯤꯄꯣꯔꯠ ꯑꯗꯨ ꯄꯥꯗꯨꯅ ꯌꯦꯡꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯕꯒꯨꯝꯅ ꯒꯤꯔꯤꯅ ꯈꯜꯂꯝꯃꯤ꯫ ꯃꯊꯧ ꯂꯣꯏꯔꯗꯨꯅ ꯒꯤꯔꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯍꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯟ ꯏꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯅꯤꯌꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯒꯤꯔꯤꯅ ꯃꯅꯤꯌꯟ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯅꯤꯌꯟꯅ ꯒꯤꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯇꯤ ꯍꯨꯔꯥꯟꯕ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯖꯔꯝꯕꯅꯤ, ꯅꯪ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ, ꯃꯐꯝ ꯑꯗꯨꯗ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯑꯃꯨꯛ ꯏꯟꯅꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯤꯌꯟꯅ ꯁꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅ ꯃꯅꯤꯌꯟ ꯊꯤꯔꯛꯄꯗꯤ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯑꯗꯨ ꯍꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯅꯤꯌꯟꯅ ꯒꯤꯔꯤꯅ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯗꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯒꯤꯔꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯒꯤꯔꯤꯅ ꯇꯛ ꯇꯥꯕ ꯃꯈꯩ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯍꯨꯔꯥꯜꯂꯤꯕꯗꯨꯒꯤ ꯆꯥꯔꯖ ꯑꯗꯨꯅ ꯃꯅꯤꯌꯟꯅ ꯄꯤꯕ ꯍꯥꯏꯗꯨꯅ ꯌꯥꯅꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯤꯌꯟꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯇꯣꯏꯂꯦꯠꯇꯒꯤ ꯃꯍꯥꯛꯄꯨ ꯂꯨꯅ ꯅꯥꯟꯊꯣꯛꯅꯕ ꯁꯤꯟꯕꯁꯨ ꯒꯤꯔꯤꯗꯅꯤ ꯍꯥꯏꯕꯗꯨ ꯃꯅꯤꯌꯟꯅ ꯈꯪꯂꯛꯄꯗꯒꯤ ꯒꯤꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯂꯝꯗꯥꯏꯗ ꯁꯔ, ꯍꯨꯔꯥꯟꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯇꯣꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯤꯌꯟꯕꯨ ꯈꯥꯝꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯖꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯅꯤꯌꯟꯅ ꯒꯤꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔ, ꯅꯪ ꯄꯨꯂꯤꯁꯅꯤ, ꯄꯨꯂꯤꯁ ꯍꯥꯏꯕ ꯖꯥꯠꯁꯤꯗꯤ ꯁꯨꯡꯊꯥ ꯊꯥꯖꯕ ꯌꯥꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯤꯔꯤ ꯃꯍꯥꯛꯀꯤ ꯁ꯭ꯇꯦꯁꯟꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯆꯦꯞꯇ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯃꯨꯛ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯃꯦꯁꯦꯖ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯒꯤꯔꯤꯅ ꯍꯨꯔꯥꯟꯕ ꯆꯪꯕꯒꯤ ꯌꯨꯝꯊꯛꯇ ꯂꯣꯟꯅ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯔꯝꯈꯤ꯫ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯐꯪꯕꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯥ ꯁꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯐꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯉꯣꯟꯗ ꯁꯤꯡꯅꯕ ꯑꯃꯒꯨꯝ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕꯅꯤ ꯈꯪꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯑꯀꯤꯕ ꯈꯔ ꯍꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯀꯦꯁ ꯑꯗꯨ ꯁꯣꯜꯕ ꯇꯧꯅꯕꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯂꯨꯅ ꯈꯜꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕꯒꯤ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯑꯁꯤꯁꯨ ꯄꯨꯂꯞ ꯂꯧꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯟꯅꯕꯒꯤꯗꯃꯛ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯃꯇꯨꯡꯗꯒꯤ CI ꯍꯔꯤꯂꯥꯜꯅ ꯃꯥꯒꯤ ꯀꯣꯂꯔ ꯄꯥꯏꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯀꯝꯄꯥꯎꯟꯁꯤꯗ ꯅꯪ ꯀꯔꯤ ꯇꯧꯔꯤꯕꯅꯣ, ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯗꯅꯤ ꯑꯃꯨꯛ ꯂꯂꯣꯟꯒꯦ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯝꯃꯤ꯫ ꯃꯗꯨꯗ ꯒꯤꯔꯤꯅ ꯁꯔ, ꯑꯩꯁꯦ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ, ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯈꯨꯠ ꯊꯥꯕꯒꯤ ꯁꯔꯁꯨ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯉꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯁꯄꯦꯟꯁꯟꯗ ꯂꯩꯕꯅ CI ꯍꯔꯤꯂꯥꯜ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯗꯣꯝꯕꯤ ꯆꯤꯡꯂꯗꯨꯅ ꯅꯪꯅ ꯀꯅꯥꯒ ꯎꯅꯔꯤꯕ, ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯕ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯏ, ꯅꯪꯗ ꯅꯠꯇꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯑꯩꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ CI ꯍꯔꯤꯂꯥꯜꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤꯌꯟꯕꯨꯅꯤ, ꯃꯍꯥꯛꯅ ꯃꯅꯤꯌꯟꯕꯨ ꯐꯥꯔꯕꯗꯤ ꯒꯤꯔꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯌꯟ ꯊꯤꯕ ꯈꯪꯗꯕꯗꯒꯤ ꯐꯥꯕ ꯉꯝꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅ ꯒꯤꯔꯤꯒ ꯔꯤꯇꯥꯌꯔ CI ꯄꯤꯂꯥꯏꯒ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯒꯤꯔꯤꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯤꯁꯤ ꯈꯨꯗꯤꯡꯃꯛꯇ ꯌꯦꯜꯂꯣ ꯃꯆꯨꯒꯤ ꯍꯪꯒꯄꯥꯟ ꯃꯆꯨꯒꯤ ꯊꯧꯔꯤ ꯑꯍꯟꯕ ꯑꯃ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯉꯥꯛꯇꯅꯤ, ꯅꯍꯥ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯃꯝ ꯂꯣꯏꯅ ꯊꯦꯡꯅꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ, ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯁꯤꯔꯝꯕ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯒꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯈꯜꯂꯒ ꯇꯧꯔꯝꯕꯅꯤ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯔꯗꯔ, ꯃꯤꯍꯥꯠꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯅ ꯊꯥꯖꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯉꯁꯤ ꯉꯔꯥꯡꯇꯃꯛ ꯊꯣꯛꯄ ꯅꯠꯇꯦ, ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯥꯛꯏ꯫
ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯣꯜꯂꯤꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯐꯥꯎꯕ ꯃꯤꯁꯤꯁꯤꯡ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯤ ꯊꯣꯛꯂꯤ ꯍꯥꯏꯕꯁꯤ ꯒꯤꯔꯤꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ CIP ꯂꯥꯏꯅ ꯒꯤꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯦꯁ ꯑꯁꯤꯗꯤ ꯌꯥꯝꯅ ꯑꯔꯥꯏꯕ ꯏꯆꯝ ꯆꯝꯕ ꯀꯦꯁ ꯑꯣꯏꯗ꯭ꯔꯦ ꯒꯤꯔꯤ, ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯟꯇ ꯄꯥꯏꯕ ꯌꯥꯔꯔꯣꯏ, ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯤꯔꯤ ꯈꯔ ꯁꯥꯎꯔꯞꯅ ꯁꯔ, ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯉꯔꯥꯡ ꯊꯥꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ CIP ꯂꯥꯏꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯕꯅꯤ꯫ ꯒꯤꯔꯤꯒꯤ ꯋꯥꯈꯜꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯊꯥꯔꯛꯄꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯊꯤꯔꯛꯂꯕꯗꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯃꯌꯥꯝ ꯃꯉꯣꯟꯗ ꯈꯪꯍꯟꯗꯨꯅ ꯍꯨꯔꯥꯟꯕꯗꯨ ꯒꯤꯔꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀ ꯈꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯣꯏꯅ ꯊꯥꯗꯣꯔꯛꯇꯨꯅ ꯑꯩ ꯈꯨꯗꯛꯇ ꯐꯥꯈ꯭ꯔꯒꯅꯤ, ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯁꯔ, ꯃꯍꯥꯛꯀ ꯑꯩꯒ ꯑꯉꯝꯕ ꯌꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯒꯤꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅꯁꯨ ꯊꯥꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯐꯥꯈꯤꯒꯗꯧꯔꯦ ꯈꯪꯂꯛꯄꯗꯒꯤ ꯒꯤꯔꯤꯗ ꯇꯥꯟꯅꯔꯛꯇꯅꯕ ꯀꯤꯍꯜꯂꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯊꯥꯖꯩ꯫ ꯒꯤꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ CIP ꯂꯥꯏꯅ ꯐꯔꯦ, ꯑꯗꯨꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯗꯤ ꯇꯧ, ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯤꯔꯤꯅ ꯃꯣꯃꯣꯟ ꯇꯧꯏ꯫ ꯒꯤꯔꯤꯒꯤ ꯃꯤꯅꯣꯛ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯁꯤꯡꯅꯔꯛꯂꯕꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ, ꯑꯗꯨꯒ CIP ꯂꯥꯏꯅꯁꯨ ꯒꯤꯔꯤꯗ ꯁꯤꯡꯅꯕ ꯌꯥꯗꯦ, ꯁꯤꯡꯅꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯊꯣꯛꯄ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯒꯤꯔꯤꯗ ꯀꯦꯁ ꯑꯗꯨ ꯄꯥꯏꯕ ꯉꯝꯂꯔꯣꯏ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯄꯥꯡꯒꯜ ꯍꯥꯞꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯒꯤꯔꯤ ꯃꯍꯥꯛꯀꯤ ꯆꯥ ꯍꯦꯛ ꯊꯛꯐꯝ ꯍꯣꯇꯦꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯂꯤ, ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯊꯝꯕꯤꯒ ꯁꯥꯖꯤꯒꯁꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯥ ꯊꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯒꯤꯔꯤꯕꯨ ꯎꯕꯗꯒꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠ ꯆꯩꯕꯨ ꯆꯦꯛꯁꯤꯟꯅꯔꯕꯗꯤ ꯄꯨꯂꯤꯁꯀꯤ ꯀꯔꯤ ꯗꯔꯀꯥꯔꯅꯣ ꯍꯥꯏꯗꯨꯅ ꯒꯤꯔꯤꯕꯨ ꯀꯔꯦꯝꯅꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤꯗꯤ ꯍꯟꯗꯛꯇꯒꯤꯗꯤ ꯍꯨꯔꯥꯟꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯣꯔꯦꯟ ꯕ꯭ꯔꯤꯗ ꯍꯨꯏꯖꯥꯎ ꯑꯃ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯨꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯂꯣꯀꯦꯜ ꯕ꯭ꯔꯤꯗ ꯅꯠꯇꯦ, ꯐꯣꯔꯦꯟ ꯕ꯭ꯔꯤꯗꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯉꯛꯆꯥꯎ ꯇꯦꯛꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤ꯫ ꯑꯗꯨꯅ ꯒꯤꯔꯤꯅ ꯊꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯊꯝꯕꯤꯒꯤ ꯌꯨꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯒꯤꯔꯤꯅ ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯤ ꯅꯠꯇꯦ, ꯃꯄꯨ ꯂꯩꯅ ꯂꯩꯅ ꯁꯪꯅ ꯁꯪꯅ ꯂꯣꯟꯅ ꯍꯨꯔꯥꯟꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨꯒꯤꯗꯃꯛ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯄꯨ ꯂꯩꯇꯕ ꯌꯨꯝ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯍꯨꯔꯥꯟꯅꯤꯡꯕ ꯐꯥꯎꯗꯕꯅ ꯀꯔꯤꯁꯨ ꯄꯨꯗꯕꯤꯗ ꯑꯗꯨꯃꯛ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯖꯪꯒꯜꯒꯤ ꯂꯝꯕꯤ ꯇꯪꯅ ꯆꯪꯈꯤꯕꯗꯨ ꯃꯍꯥꯛꯅ ꯃꯃꯤ ꯁꯥꯃꯤ ꯎꯍꯧꯔꯝꯃꯤ꯫ ꯆꯪꯁꯤꯟꯗꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯏ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯒꯤꯔꯤꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯐꯅ ꯌꯥꯡꯅ ꯇꯥꯟꯅꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨ ꯐꯥꯕ ꯉꯝꯍꯧꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯇꯥꯟꯅꯕꯗ ꯁꯣꯏꯗꯅ ꯂꯧꯔꯛꯇ ꯇꯨꯁꯟꯗꯨꯅ ꯂꯩꯍꯧꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯃꯥꯏꯁꯨ ꯈꯨꯝꯕ ꯑꯣꯏꯕꯅ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯈꯪꯍꯧꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯒꯤꯔꯤꯅ ꯇꯨꯝꯂꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯐꯣꯟ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤꯕꯨ ꯀꯧꯔꯛꯄꯅꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯆꯠꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇ ꯁꯣꯛꯄꯒꯤ ꯗꯥꯛꯐꯝ ꯂꯩꯔꯤ, ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯂꯒ ꯍꯥꯠꯈꯤꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯒꯤꯔꯤ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ CIP ꯂꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯟꯅꯔꯝꯃꯤ꯫ CIP ꯂꯥꯏꯅꯗꯤ ꯃꯃꯥꯡꯗ ꯁꯤꯔꯝꯕꯁꯤꯡ ꯑꯗꯨꯗꯤ ꯊꯧꯔꯤ ꯌꯥꯟꯁꯤꯟꯗꯨꯅ ꯊꯅꯝꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯉꯁꯤ ꯁꯤꯔꯝꯂꯤꯕ ꯃꯤꯁꯤ ꯑꯁꯤꯗꯤ ꯃꯀꯣꯛꯀ ꯊꯣꯝꯗꯨꯅ ꯍꯥꯠꯂꯝꯕꯅꯤꯅ ꯃꯃꯥꯡꯒꯤ ꯃꯤꯁꯤ ꯑꯗꯨꯒ ꯃꯁꯤꯒ ꯃꯥꯟꯅꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯃꯥꯡꯒꯤ ꯃꯤꯁꯤꯁꯤꯡ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯅ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯤꯁꯤ ꯑꯁꯤꯗ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯕ ꯁꯛꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥ ꯌꯥꯝꯅ ꯄꯥꯕ ꯃꯌꯥꯡ ꯀꯪꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯥꯟꯅꯔꯨꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯤꯁꯛꯅꯤ, ꯃꯃꯥꯏ ꯈꯛꯇꯃꯛ ꯎꯍꯧꯗꯕ ꯈꯛꯇꯅꯤ꯫ ꯃꯥꯅ ꯃꯃꯥꯏ ꯎꯍꯧꯗꯕꯒꯤ ꯃꯔꯝꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯁꯤ ꯊꯥꯁꯤ ꯑꯣꯏꯕꯅꯅꯤ꯫ ꯊꯥꯁꯤ ꯑꯣꯏꯕꯅ ꯃꯁꯛ ꯎꯍꯧꯗꯕꯅꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯄꯗ ꯒꯤꯔꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯒꯤ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯀꯦꯂꯦꯟꯗꯔ ꯃꯌꯥꯝ ꯑꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯃꯥꯔꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯔꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯦ, ꯃꯗꯨꯗꯤ 2020ꯗꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤ ꯑꯁꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯍꯧꯈꯤꯕꯗꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯑꯗꯨꯃꯛ ꯁꯤꯗꯨꯅ ꯂꯥꯛꯏ꯫ ꯇꯧꯕꯇꯕꯨ ꯃꯤꯁꯤ ꯑꯁꯤ ꯖꯒꯥ ꯑꯃꯇꯪꯗ ꯑꯗꯨꯃꯛ ꯊꯣꯛꯄꯗꯤ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯊꯥ ꯑꯃꯗ ꯀꯦꯔꯂꯥꯗ ꯃꯤꯁꯤ ꯑꯁꯤ ꯊꯣꯛꯂꯕꯗꯤ ꯃꯊꯪ ꯊꯥꯗ ꯀꯦꯔꯂꯥ ꯑꯁꯤ ꯃꯤꯁꯤ ꯂꯩꯇꯦ, ꯑꯗꯨꯒ ꯊꯪꯅꯕ ꯊꯥ ꯑꯗꯨꯅ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯃꯤꯁꯤ ꯑꯁꯤ ꯂꯩꯒꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯇꯦꯠ ꯑꯅꯤꯁꯤꯗ ꯊꯥ ꯑꯃꯃꯝ ꯀꯥꯟꯅꯗꯨꯅ ꯃꯤ ꯑꯃꯃꯝ ꯍꯥꯠꯄꯅꯤ, ꯑꯗꯨꯒ ꯃꯤꯁꯤ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯑꯃꯥꯕꯩꯁꯥꯒꯤ ꯅꯨꯃꯤꯠ ꯉꯥꯛꯇꯅꯤ꯫ ꯒꯤꯔꯤꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕꯗꯒꯤꯗꯤ CIP ꯂꯥꯏꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯨꯝꯕ ꯇꯧꯕ ꯃꯤꯁꯛꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯒꯤꯔꯤꯒꯤ ꯀꯦꯁ ꯑꯁꯤ ꯅꯣꯡꯃꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯄꯗꯒꯤ CIP ꯂꯥꯏꯅꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯪꯍꯜꯂꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯒꯤꯔꯤꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯒꯤꯔꯤꯅꯁꯨ CIP ꯂꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ CI ꯍꯔꯤꯂꯥꯜ ꯑꯗꯨꯒ CPO ꯕꯤꯅꯣꯗꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯟ ꯁꯦꯟꯅꯔꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯏꯚꯤꯗꯦꯟꯁꯀ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯇꯥꯔꯗꯤ ꯃꯍꯥꯛꯀꯤ ꯄꯨꯡꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ SI ꯀꯨꯃꯟꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯒꯤꯔꯤꯁꯨ ꯌꯥꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯅꯦꯟꯕꯨ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯒꯤꯔꯤꯗꯤ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯂꯣꯀꯞꯇ DYPS ꯌꯥꯎꯅ ꯃꯅꯦꯟꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯊꯔꯗꯨꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗꯅ CI ꯍꯔꯤꯂꯥꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯒꯤꯔꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯦꯟꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯪꯐꯨꯗ ꯐꯨꯔꯛꯄꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯍꯥꯛꯄꯨ ꯐꯨꯕꯤꯔꯒꯅꯨ, ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯒꯤꯔꯤꯗꯤ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯅꯦꯟꯅ ꯇꯣꯏꯂꯦꯠ ꯇꯧꯒꯦ ꯍꯥꯏꯖꯤꯟꯅꯗꯨꯅ ꯅꯥꯟꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁ꯭ꯇꯦꯁꯟꯒꯤ ꯐꯛꯂꯥꯡꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯍꯦꯟꯀꯞ ꯀꯤ ꯑꯗꯨ ꯃꯥꯡꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯨꯔꯥꯟꯕꯅꯤ꯫ ꯑꯗꯨꯒ ꯇꯣꯏꯂꯦꯠꯇ ꯍꯦꯟꯀꯞ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯥꯡꯅ ꯂꯣꯟꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯕꯨ ꯀꯟꯕꯤꯔꯗꯨꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯉꯔꯥꯡ ꯐꯥꯔꯛꯄ ꯃꯇꯝꯗ CI ꯍꯔꯤꯂꯥꯜꯅ ꯃꯉꯣꯟꯗ ꯐꯨꯔꯗꯨꯅ ꯀꯤꯍꯜꯂꯗꯨꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯒꯤꯔꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯙꯝꯀꯥ ꯇꯧꯈꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ CI ꯍꯔꯤꯂꯥꯜ ꯁꯥꯎꯃꯟꯕꯅ ꯃꯄꯥꯟꯗ ꯂꯩꯔꯝꯕꯗꯒꯤ ꯆꯦꯟꯁꯤꯟꯗꯨꯅ ꯃꯅꯦꯟꯕꯨ ꯐꯨꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ DYPSꯅ ꯃꯍꯥꯛꯄꯨ ꯈꯥꯝꯇꯣꯛꯂꯒ ꯇꯥꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯦꯟꯅ ꯒꯤꯔꯤꯕꯨ ꯀꯟꯕꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯅꯦꯟꯗꯤ ꯇꯁꯦꯡꯅ ꯍꯨꯔꯥꯟꯖꯕ ꯈꯛꯇꯅꯤ, ꯃꯤꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯗꯤ ꯍꯩꯇꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯁꯤꯗ ꯒꯤꯔꯤꯁꯨ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯂꯣꯀꯞ ꯃꯅꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯅꯦꯟꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯕ ꯆꯪꯂꯛꯂꯗꯨꯅ ꯃꯅꯦꯟꯗ "ꯀꯔꯤꯒꯤꯅꯣ ꯃꯅꯦꯟ, ꯅꯪꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕꯁꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯅꯦꯟꯅ "ꯁꯔ, ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯁꯦꯟꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯗꯕ ꯉꯥꯡꯅꯔꯣꯏꯗꯕ, ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯊꯥꯖꯅꯒꯗꯕꯅꯤ." ꯒꯤꯔꯤꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯅꯦꯟꯕꯨ ꯃꯍꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯤꯔꯤ ꯑꯃꯁꯨꯡ CI ꯄꯤꯂꯥꯏꯅ SI ꯁꯨꯒꯨꯃꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ SI ꯁꯨꯒꯨꯃꯟꯗꯤ ꯄꯨꯡꯉꯛ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯍꯥꯛꯇꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤꯒꯨꯝꯕ ꯇꯥꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ CI ꯄꯤꯂꯥꯏꯅ ꯁꯨꯒꯨꯃꯟꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯁꯨꯒꯨꯃꯟ, ꯅꯪ ꯅꯠꯇꯅ ꯒꯤꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯕꯗꯤ ꯅꯪꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯣꯏꯌꯨ" ꯍꯥꯏꯗꯨꯅ ꯁꯨꯒꯨꯃꯟꯗ ꯊꯦꯝꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯨꯕꯗ ꯁꯨꯒꯨꯃꯟ ꯉꯥꯏꯍꯥꯛꯇꯤ ꯁꯣꯛ ꯆꯠꯄꯒꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯃꯍꯥꯛ ꯋꯥꯈꯜ ꯐꯥꯊꯔꯕ ꯃꯇꯨꯡꯗ "ꯁꯔ, ꯉꯔꯥꯡ ꯆꯤꯡꯅꯔꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯄꯨꯔꯝꯕ ꯕꯦꯒ ꯑꯃ ꯐꯪꯕ ꯉꯝꯂꯦ ꯁꯔ꯫ ꯃꯗꯨꯗ ꯄꯨꯖꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯃꯤ" ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯆꯦ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯆꯠꯂꯝꯃꯤ꯫ CI ꯄꯤꯂꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯀꯦꯁ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯒꯤꯔꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯗ ꯄꯨꯖꯥ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝꯗ ꯄꯜꯂꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯄꯨꯖꯥꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯄꯜꯂꯝꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯃꯇꯝ ꯈꯔ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯎꯕꯗꯤ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯛꯇꯕꯗꯒꯤ ꯒꯤꯔꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯤꯔꯨꯆꯟꯗ꯭ꯔ ꯍꯥꯏꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯒꯨꯔꯨ ꯃꯀꯣꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯄꯨꯖꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯂꯝꯃꯤ꯫ ꯄꯨꯖꯥꯒꯤ ꯆꯦ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯒꯨꯔꯨ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯄꯨꯖꯥ ꯑꯁꯤ ꯇꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯒꯤꯔꯤꯅꯁꯨ "ꯑꯃꯠꯇ ꯍꯤꯡꯗ꯭ꯔꯦ, ꯂꯣꯏꯅꯃꯛ ꯍꯥꯠꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯒꯨꯔꯨ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ "ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯄꯨꯖꯥ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯇꯝꯕꯤꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯖꯥ ꯑꯁꯤꯗꯤ ꯃꯤꯒꯤ ꯊꯋꯥꯏ ꯂꯧꯕ, ꯊꯋꯥꯏ ꯀꯠꯊꯣꯛꯄꯒꯤ, ꯊꯋꯥꯏ ꯕꯂꯤ ꯇꯧꯕꯒꯤ ꯄꯨꯖꯥꯅꯤ꯫ ꯄꯨꯖꯥ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯛꯆꯥꯡ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯣꯔ ꯑꯗꯨ ꯑꯣꯏꯔꯒꯗꯕꯅꯤ, ꯁꯨꯄꯔꯅꯦꯆꯔꯦꯜ ꯄꯋꯥꯔꯁꯤꯡ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯑꯃꯥꯕꯩꯁꯥꯒꯤ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯆꯨꯝꯕ ꯖꯨꯒ ꯑꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯊꯥꯖꯕ ꯃꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ" ꯍꯥꯏꯗꯨꯅ ꯒꯨꯔꯨ ꯑꯗꯨꯅ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯒꯤꯔꯤꯅ ꯑꯁꯤꯒꯨꯝꯕ ꯄꯨꯖꯥ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯀꯛꯅꯕ ꯃꯐꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯒꯨꯔꯨ ꯑꯗꯨꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯒꯨꯔꯨ ꯑꯗꯨꯅ "ꯑꯩꯅ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯎꯔꯨꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯕꯗ ꯀꯦꯔꯂꯥ ꯑꯃꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯕꯣꯔꯗꯔꯗ ꯑꯆꯨꯞꯄ ꯎꯃꯪꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯂꯩ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯖꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯣꯔꯃꯦꯜ ꯄꯔꯁꯟ ꯑꯃꯗꯤ ꯇꯧꯕ ꯉꯝꯂꯔꯣꯏ, ꯃꯀꯣꯛ ꯆꯥꯛꯄ ꯁꯥꯏꯀꯣꯁꯤꯁ ꯂꯩꯕ ꯀꯥꯡꯕꯨ ꯈꯛꯇꯅꯃꯛ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯒꯨꯔꯨ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯖꯥ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡ ꯑꯗꯨꯃꯛ ꯌꯥꯎꯏ, ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯟꯕꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯒꯨꯔꯨ ꯑꯗꯨꯅ ꯒꯤꯔꯤꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯖꯒꯥ ꯑꯗꯨ ꯇꯥꯛꯄꯤꯅꯕ ꯒꯤꯔꯤꯅ ꯍꯥꯏꯖꯔꯨꯕꯗ ꯒꯨꯔꯨ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯦꯟꯁ꯭ꯂꯥꯏꯗ ꯑꯃ ꯇꯧꯕꯗꯒꯤ ꯂꯣꯏꯅꯃꯛ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯅꯕꯒꯤ ꯃꯦꯞ ꯑꯃ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯦꯞ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯒꯤꯔꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯒꯤꯔꯤꯅ ꯃꯦꯞ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯃꯇꯥꯡꯗ ꯒꯨꯔꯨ ꯑꯗꯨꯗ ꯍꯪꯂꯨꯕꯗ ꯒꯨꯔꯨ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯟꯇ꯭ꯔ ꯁꯥꯇ꯭ꯔ ꯇꯝꯖꯒꯦ ꯍꯥꯏꯕ ꯁꯥꯇ꯭ꯔ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯣꯡꯐꯝꯗ ꯄꯨꯖꯥ ꯍꯥꯏꯕꯗꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯝꯕꯗꯒꯤ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯃꯥꯡꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯞ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯒꯨꯔꯨꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯗ꯭ꯔꯦ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯒꯨꯔꯨ ꯑꯗꯨꯅ ꯒꯤꯔꯤꯗ ꯇꯝꯂꯝꯃꯤ꯫ ꯒꯨꯔꯨ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯒꯤꯔꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯄꯥꯟꯖꯤ ꯃꯥꯏꯕꯒꯁꯨ ꯈꯔ ꯁꯥꯔꯤꯕ ꯁꯨꯕ꯭ꯔꯃꯅ꯭ꯌꯝꯅꯤ, ꯃꯔꯝꯗꯤ ꯁꯨꯕ꯭ꯔꯃꯅ꯭ꯌꯝꯁꯤ ꯈꯔ ꯊꯦꯛꯏ, ꯍꯥꯏꯕꯗꯤ ꯑꯣꯏꯅꯥ ꯈꯔ ꯆꯪꯏ꯫
ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯤꯔꯤ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯖꯥꯗꯨꯒꯤ ꯃꯔꯝꯗ ꯅꯪꯅ ꯀꯔꯤ ꯈꯪꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯁꯨꯕ꯭ꯔꯃꯅꯤꯌꯝꯁꯨ ꯑꯍꯥꯟꯕꯗ ꯄꯨꯖꯥꯒꯤ ꯆꯦ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯗꯦ, ꯃꯔꯝꯗꯤ ꯆꯦ ꯑꯗꯨꯗ ꯄꯨꯖꯥꯒꯤ ꯃꯔꯣꯟ ꯏꯔꯤꯕꯗꯨ ꯇꯃꯤꯜ ꯃꯔꯣꯟꯅꯤ ꯍꯥꯏꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯨꯕ꯭ꯔꯃꯅꯤꯌꯝꯒꯤ ꯃꯇꯧ ꯑꯗꯨ ꯒꯤꯔꯤꯅ ꯊꯥꯖꯗꯦ, ꯑꯗꯨꯒ ꯒꯤꯔꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯈꯔ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯁꯨꯕ꯭ꯔꯃꯅꯤꯌꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯦ ꯑꯗꯨ ꯄꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯨꯖꯥꯗꯨꯒꯤ ꯑꯔꯣꯏꯕꯗ ꯀꯕꯥꯗ ꯁꯦꯀ꯭ꯔꯤꯐꯥꯏꯁꯀꯤ ꯃꯔꯝꯗ ꯏꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯕ꯭ꯔꯃꯅꯤꯌꯝꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯄꯨꯖꯥ ꯑꯁꯤꯗꯤ ꯇꯃꯤꯜ ꯅꯥꯗꯨꯒꯤ ꯖꯒꯥ ꯈꯔꯗ ꯇꯧꯏ, ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯈ꯭ꯔꯦ, ꯃꯍꯥꯛ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯅꯣꯍꯔꯟꯅꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯒꯤꯔꯤ ꯈꯨꯗꯛꯇ ꯃꯅꯣꯍꯔꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯣꯍꯔꯟꯁꯤ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯔꯤꯕ ꯂꯛꯁꯃꯤꯒꯤ ꯃꯄꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯣꯍꯔꯟꯗ ꯄꯨꯖꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗ ꯃꯍꯥꯛꯇꯤ ꯊꯣꯏꯗꯣꯛꯅ ꯈꯪꯕ ꯅꯠꯇꯦ꯫ ꯃꯆꯥꯅꯨꯄꯤ ꯂꯛꯁꯃꯤꯒꯤ ꯄꯨꯖꯥ ꯇꯧꯅꯅꯕ ꯃꯍꯥꯛꯅ ꯀꯧꯔꯨꯔꯤꯕ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤ ꯑꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯝꯒꯅꯤ, ꯃꯉꯣꯟꯗ ꯍꯦꯛꯇꯃꯛ ꯍꯪꯅꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯆꯪꯂꯛꯇꯨꯅ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯗ ꯄꯨꯖꯥꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯄꯨꯖꯥꯒꯤ ꯆꯦ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯅꯁꯨ ꯃꯁꯤ ꯇꯃꯤꯜ ꯅꯥꯗꯨꯗ ꯇꯧꯕ ꯑꯈꯟꯅꯕ ꯄꯨꯖꯥ ꯑꯃꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯄꯨꯖꯥꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯃꯉꯛꯁꯝꯅ ꯌꯥꯜꯂꯤꯕ ꯂꯦꯡꯌꯥꯟ ꯐꯤ ꯑꯗꯨꯕꯨ ꯒꯤꯔꯤꯒꯤ ꯃꯃꯥꯏꯗ ꯍꯥꯏꯖꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯖꯥꯒꯤ ꯏꯔꯛꯄ ꯆꯦ ꯑꯗꯨꯗ ꯅꯝꯂꯤꯕ ꯄꯔꯐ꯭ꯌꯨꯝꯒꯤ ꯃꯅꯝ ꯑꯗꯨꯒ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯗ ꯆꯥꯏꯔꯤꯕ ꯄꯔꯐ꯭ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯝ ꯑꯁꯤꯒ ꯒꯤꯔꯤꯅ ꯃꯥꯟꯅꯕꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯤꯔꯤꯅ ꯃꯍꯥꯛꯄꯨ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯄꯥꯏꯖꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯤꯗꯤꯛꯁꯟ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯃꯤꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯥꯃꯤꯅꯗꯤ ꯃꯍꯥꯛ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ꯫ ꯒꯤꯔꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯣꯍꯔꯟꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯗꯨꯅ ꯒꯤꯔꯤ ꯑꯁꯤ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯅꯕ ꯃꯤꯁꯛꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤꯃꯛꯇꯗꯤ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯃꯤꯗ ꯀꯟꯅ ꯍꯥꯏꯖꯕ ꯑꯗꯨꯗꯒꯤ ꯁ꯭ꯋꯥꯃꯤꯅꯁꯨ ꯃꯅꯣꯍꯔꯟꯅ ꯍꯥꯏꯔꯕꯅꯤꯅ ꯁ꯭ꯋꯥꯃꯤꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯒꯦ, ꯃꯌꯨꯝꯗ ꯂꯥꯛꯂꯨ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯛꯂꯦ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯒꯤꯔꯤꯅ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯗ ꯃꯍꯥꯛꯀꯤ ꯐꯣꯟ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯁ꯭ꯋꯥꯃꯤꯗꯨ ꯐꯣꯟ ꯅꯝꯕꯔ ꯄꯤꯅꯤꯡꯗꯕꯒꯨꯝ ꯇꯤꯡꯂꯛ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯣꯍꯔꯟꯅ ꯆꯤꯟꯐꯥ ꯄꯨꯔꯕ ꯅꯝꯕꯔ ꯑꯗꯨ ꯁꯠ ꯍꯥꯏꯗꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯅꯗꯤ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨꯃꯛ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯤꯔꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ CI ꯀꯨꯃꯟꯗ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤ CI ꯀꯨꯃꯟꯅꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯛꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯒꯤ ꯅꯝꯕꯔ ꯅꯠꯇꯦ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯁꯨ ꯈꯦꯠꯅꯩ, IMEI ꯅꯝꯕꯔꯁꯨ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯕꯨ ꯆꯤꯡꯅꯔꯤꯕꯅꯤꯅ ꯃꯃꯥꯡꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯅ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯗ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯅ ꯄ꯭ꯔꯤꯗꯤꯛꯁꯟ ꯇꯧꯅꯕ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯩ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯒꯤꯔꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯤꯁꯤꯡ ꯑꯁꯤꯗꯤ ꯁꯤꯈꯤꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯖꯈꯤꯕꯅꯤ, ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯩꯔꯒꯗꯕꯅꯤ, ꯄꯨꯟꯁꯤꯕꯨ ꯅꯥꯏꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯁꯔ, ꯑꯩꯈꯣꯏꯗꯤ ꯄꯨꯂꯤꯁꯃꯦꯟꯅꯤ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁꯄꯨ ꯑꯣꯏꯒꯦꯔꯥ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯃꯤꯍꯥꯠꯄꯅꯤ, ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤꯅ ꯍꯥꯏꯔꯤ꯫ ꯒꯤꯔꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯗꯣꯔꯥꯏꯕꯨ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯅꯤ, ꯑꯗꯨꯅ ꯗꯣꯔꯥꯏꯅꯁꯨ ꯃꯍꯥꯛꯅ ꯈꯪꯕ ꯃꯍꯥꯛꯅ ꯍꯩꯖꯕꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯦ, ꯃꯈꯥ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯒꯤꯔꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯗꯨ ꯃꯍꯥꯛꯅ CI ꯄꯤꯂꯥꯏꯗ ꯇꯝꯂꯝꯃꯤ꯫ CI ꯄꯤꯂꯥꯏꯅꯗꯤ ꯒꯤꯔꯤꯕꯨ ꯌꯥꯝꯅ ꯇꯤꯟꯅ ꯆꯩꯔꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯨꯔꯤꯕꯕꯨ? ꯃꯍꯥꯛ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯦ ꯈꯪꯕꯗꯒꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ, ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ CI ꯄꯤꯂꯥꯏꯅ ꯆꯩꯔꯤ꯫ ꯑꯗꯨꯕꯨ ꯒꯤꯔꯤꯅꯗꯤ ꯁꯔ, ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯆꯨꯝꯒꯗꯧꯔꯤꯕꯅꯤ, ꯑꯩꯅ ꯃꯉꯣꯟꯗ ꯆꯤꯡꯅꯔꯝꯕ ꯆꯦꯂꯦꯟꯖ ꯇꯧꯔꯝꯕꯗꯨꯅ ꯃꯍꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯝꯗꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ CI ꯀꯨꯃꯟꯅ ꯐꯣꯟ ꯑꯃꯨꯛ ꯒꯤꯔꯤꯗ ꯇꯧꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯒꯤꯔꯤꯗ ꯗꯣꯔꯥꯏꯒꯤ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯒꯤꯔꯤꯅ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯁꯤ ꯗꯣꯔꯥꯏꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯇꯃꯤꯜ ꯅꯥꯗꯨꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯁꯨꯀꯨꯃꯟꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯤꯝ ꯑꯗꯨ ꯑꯣꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯗꯣꯔꯥꯏꯒ ꯃꯍꯥꯛꯀ ꯎꯅꯔꯝꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯗꯣꯔꯥꯏ ꯀꯔꯤꯁꯨ ꯀꯦꯔꯂꯥ ꯇꯝꯅ ꯆꯠꯂꯝꯈꯤꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯈꯟꯕꯗ ꯒꯤꯔꯤꯁꯨ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯒꯤꯔꯤ ꯗꯣꯔꯥꯏꯒꯤ ꯃꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯟꯗꯛ ꯆꯪꯂꯛꯂꯤꯕꯁꯤꯗꯤ ꯃꯍꯥꯛ ꯍꯨꯔꯥꯟꯕ ꯅꯠꯇꯦ, ꯗꯣꯔꯥꯏ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯊꯤꯕ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯕꯁꯨ ꯗꯣꯔꯥꯏ ꯊꯦꯡꯅꯔꯝꯗꯦ꯫ ꯑꯗꯨ ꯃꯥꯒꯤ ꯅꯝꯕꯔꯗꯨꯗ ꯐꯣꯟ ꯇꯧꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯁꯨ ꯗꯣꯔꯥꯏꯒꯤ ꯅꯝꯕꯔ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ CI ꯀꯨꯃꯟꯗ ꯃꯐꯝ ꯑꯁꯤꯗ ꯗꯣꯔꯥꯏ ꯂꯩꯇ꯭ꯔꯦ, ꯃꯍꯥꯛꯅ ꯊꯥꯖꯔꯤꯕꯗꯨ ꯆꯨꯝꯃꯤ, ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯃꯤꯍꯥꯠꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯃꯍꯥꯛ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯄꯅꯣ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯒꯤꯔꯤꯅ ꯗꯣꯔꯥꯏꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯗꯣꯔꯥꯏ ꯀꯣꯏꯊꯤ ꯊꯤꯔꯨꯔꯕ ꯑꯗꯨꯒ ꯊꯤꯕ ꯐꯪꯗꯗꯨꯅ ꯊꯣꯛꯂꯛꯄ ꯑꯁꯤ ꯗꯣꯔꯥꯏꯅ ꯃꯍꯥꯛꯀꯤ ꯃꯊꯛ ꯊꯪꯕ ꯕꯤꯜꯗꯤꯡꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯆꯠꯈꯤꯕꯗꯨ ꯂꯣꯟꯅ ꯌꯦꯡꯍꯧꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯒꯤꯔꯤꯅ ꯃꯍꯥꯛꯄꯨ ꯊꯤꯔꯝꯂꯤꯕ ꯑꯗꯨ ꯃꯍꯥꯛ ꯈꯪꯉꯤ, ꯑꯗꯨꯒ ꯗꯣꯔꯥꯏ ꯃꯐꯝ ꯀꯔꯤꯗꯁꯨ ꯆꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯗꯣꯔꯥꯏꯅ ꯃꯤꯍꯥꯠ ꯑꯗꯨ ꯇꯁꯦꯡꯅ ꯑꯣꯏꯗ꯭ꯔꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯀꯅꯥꯅ ꯆꯠꯊꯕ ꯑꯣꯏꯒꯗꯧꯔꯤꯕ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫
ꯍꯧꯖꯤꯛ ꯒꯤꯔꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯍꯥꯟꯅꯒꯤ ꯒꯨꯔꯨꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯨꯅ ꯄꯨꯖꯥ ꯇꯧꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛꯇꯗꯤ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯔꯨꯗꯨꯅ ꯃꯍꯥꯛꯇꯤ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯑꯍꯜ ꯑꯣꯏꯔꯕ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯂꯩꯔꯕꯗꯤ ꯃꯈꯣꯏꯗ ꯍꯪꯕꯗ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ CI ꯄꯤꯂꯥꯏꯗ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ CI ꯄꯤꯂꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯍꯜ ꯑꯣꯏꯔꯕ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯩ, ꯃꯗꯨ ꯎꯅꯔꯣ ꯍꯥꯏꯗꯨꯅ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯄꯗꯒꯤ ꯒꯤꯔꯤꯅ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯍꯜ ꯑꯗꯨ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯏꯜꯂꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯦꯝꯄꯣ ꯚꯦꯟ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯦꯝꯄꯣ ꯚꯦꯟ ꯑꯁꯤꯃꯛ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯐꯣꯇꯣ ꯀꯥꯞꯁꯤꯟꯈꯤꯕ ꯆꯀꯥ ꯃꯃꯤ ꯇꯥꯈꯤꯕ ꯒꯥꯔꯤ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇꯥꯛꯂꯛꯄ ꯂꯝꯕꯤ ꯑꯗꯨ ꯏꯜꯂꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ SI ꯁꯨꯀꯨꯃꯟꯅ ꯒꯤꯔꯤꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯣꯔꯥꯏꯅ ꯃꯅꯣꯍꯔꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯁꯦꯡꯕꯗꯤ ꯒꯤꯔꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯜꯂꯛꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯐꯝ ꯆꯞ ꯆꯥꯕ ꯈꯪꯗꯗꯨꯅ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯐꯣꯟ ꯑꯗꯨ ꯑꯗꯨꯃꯛ ꯇꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯒꯤꯔꯤ ꯑꯍꯤꯡ ꯑꯗꯨꯗ ꯖꯪꯒꯜꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯩꯉꯥꯟ ꯐꯪꯕ ꯖꯒꯥ ꯑꯃ ꯎꯔꯛꯄꯗꯒꯤ ꯃꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯥꯎꯖꯤꯟꯗꯨꯅ ꯆꯪꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯩ ꯃꯌꯥꯝ ꯊꯥꯟꯗꯨꯅ ꯄꯨꯖꯥ ꯇꯧꯅꯕꯒꯤ ꯃꯑꯣꯡꯗ ꯂꯪꯅ ꯆꯤꯡꯕ ꯇꯤꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯒꯤꯔꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯛꯁꯃꯤ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯖꯤꯜꯂꯒ ꯃꯈꯨꯠ ꯇꯨꯡꯒꯨꯟꯅꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯒꯤꯔꯤꯅ ꯂꯛꯁꯃꯤꯕꯨ ꯒ꯭ꯌꯥꯟ ꯂꯥꯛꯅꯅꯕ ꯀꯧꯗꯨꯅ ꯂꯥꯛꯅꯔꯤꯉꯩꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯝꯂꯛꯄꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯍꯥꯟꯕꯗ ꯎꯔꯤꯕꯁꯤ ꯗꯣꯔꯥꯏꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯪꯗꯤ ꯍꯌꯦꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯒꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯟꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯂꯣꯏꯅ ꯊꯥꯗꯣꯛꯀꯅꯤ, ꯑꯗꯨꯒ ꯃꯤꯌꯥꯝꯅꯗꯤ ꯅꯪꯅ ꯍꯨꯔꯥꯟꯕꯗꯨ ꯈꯪꯅꯔꯛꯇꯅꯕ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯍꯥꯏꯔꯒ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯗꯣꯔꯥꯏꯒꯤ ꯃꯇꯨꯡꯗ ꯄꯨꯖꯥ ꯇꯧꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯧꯖꯤꯛꯇ ꯋꯥꯟꯇꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯛꯁꯃꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯒꯤꯔꯤꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯗꯣꯔꯥꯏꯅ ꯅꯪꯅꯗꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯨꯝꯕꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡ ꯑꯁꯤ ꯊꯧꯅꯥ ꯍꯦꯟꯅ ꯍꯥꯞꯇꯨꯅ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯒꯤꯔꯤꯅ ꯅꯨꯡꯁꯤꯖꯔꯤꯕ ꯂꯛꯁꯃꯤ ꯑꯁꯤ ꯇꯁꯦꯡꯅ ꯅꯨꯄꯤ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯅꯤ, ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯗꯒꯤ ꯅꯨꯄꯤ ꯑꯣꯟꯊꯣꯛꯅꯕ ꯑꯣꯄꯔꯦꯁꯟ ꯇꯧꯈ꯭ꯔꯕꯤꯅꯤ꯫ ꯗꯣꯔꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯒꯤꯔꯤꯗ ꯃꯃꯥꯅ ꯂꯛꯁꯃꯤꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯂꯥꯏ ꯌꯥꯝꯅ ꯈꯨꯔꯨꯝꯃꯤ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯒꯨꯔꯨ ꯑꯍꯜ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯨꯖꯥ ꯑꯁꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡꯅ ꯍꯦꯛ ꯇꯧꯏ ꯍꯥꯏꯈꯤꯕꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤ ꯁꯤꯐꯝꯗ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯊꯥꯔꯛꯈꯤꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯥꯟꯈꯤꯕꯗꯨ ꯂꯛꯁꯃꯤꯅ ꯇꯧꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯍꯧꯖꯤꯛꯇꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯑꯁꯣꯝꯗꯅ CI ꯄꯤꯂꯥꯏ ꯑꯗꯨꯒ SI ꯁꯨꯀꯨꯃꯟꯅ ꯂꯛꯁꯃꯤꯒꯤ ꯃꯄꯥ ꯃꯅꯣꯍꯔꯟꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯀꯟꯅꯅꯕ ꯂꯥꯛꯂꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯅ ꯃꯅꯣꯍꯔꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏꯕꯁꯤ ꯃꯍꯥꯛꯀꯤ ꯔꯤꯂꯦꯇꯤꯚꯅ ꯌꯥꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏ ꯀꯦꯔꯂꯥꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯑꯗꯨꯒ ꯗꯣꯔꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯅꯕꯒꯤꯗꯃꯛ ꯄꯨꯖꯥ ꯇꯧꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯍꯧꯕꯗꯗꯤ ꯃꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯗꯣꯔꯥꯏꯒꯤ ꯌꯨꯝꯗ ꯄꯨꯖꯥ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯛꯁꯃꯤꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯆꯠꯆꯔꯒꯦ, ꯃꯈꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯊꯟꯇ ꯆꯠꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨ ꯇꯝꯊꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯗꯣꯔꯥꯏꯒ ꯂꯛꯁꯃꯤꯒꯅ ꯄꯨꯖꯥ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯖꯤꯟꯗꯨꯅ ꯃꯈꯨꯠ ꯇꯨꯡꯕꯨꯟꯗꯨꯅ ꯊꯝꯂꯤꯕ ꯒꯤꯔꯤꯅ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇꯒꯤ ꯃꯩꯈꯦꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯗꯣꯔꯥꯏꯒ ꯂꯛꯁꯃꯤꯒꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯁꯣꯟꯅꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯈꯦꯠ ꯑꯗꯨꯅ ꯃꯈꯨꯠꯀꯤ ꯊꯧꯔꯤ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯉꯛꯁꯝꯗ ꯀꯤꯔꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨꯁꯨ ꯃꯩ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯗꯣꯔꯥꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯇꯟꯖꯥ ꯆꯥꯅꯔꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯗꯣꯔꯥꯏ ꯁ꯭ꯋꯥꯃꯤꯗꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯅ ꯒꯤꯔꯤꯒ ꯃꯍꯥꯛꯀ ꯐꯨꯅꯕꯗ ꯒꯤꯔꯤꯕꯨ ꯂꯥꯛꯆꯔꯗꯨꯅ ꯗꯣꯔꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯗꯣꯔꯥꯏꯅ ꯒꯤꯔꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯊꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯂꯛꯁꯃꯤꯅ ꯒꯤꯔꯤꯅ ꯊꯗꯠꯈꯤꯕ ꯊꯧꯔꯤ ꯑꯗꯨ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯔꯤ ꯌꯥꯅꯕ ꯁꯦꯝꯖꯤꯜꯂꯒ ꯗꯣꯔꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯕ ꯒꯤꯔꯤꯒꯤ ꯃꯉꯛꯁꯝꯗ ꯑꯃꯨꯛ ꯍꯟꯅ ꯊꯨꯖꯤꯟꯗꯨꯅ ꯊꯧꯔꯤ ꯌꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯒꯤꯔꯤꯅ ꯂꯛꯁꯃꯤꯕꯨ ꯀꯥꯎꯊꯣꯛꯈꯤꯕꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯕ ꯑꯗꯨꯗ ꯗꯣꯔꯥꯏꯁꯨ ꯂꯛꯁꯃꯤꯕꯨ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯈꯠꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕ ꯒꯤꯔꯤꯅ ꯃꯉꯛꯁꯝꯗ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯗꯣꯔꯥꯏꯒꯤ ꯃꯉꯛꯁꯝꯗ ꯊꯤꯖꯤꯜꯂꯝꯕ ꯃꯇꯨꯡꯗ ꯅꯥꯀꯟꯗ ꯌꯨꯡꯂꯤꯕ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯏꯟꯊꯨꯕꯗꯒꯤ ꯃꯨꯔꯇꯤ ꯑꯗꯨꯅ ꯄꯜꯂꯒ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯈꯠꯈꯤꯗꯨꯅ ꯗꯣꯔꯥꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯤꯔꯤꯅ ꯂꯛꯁꯃꯤꯕꯨ ꯀꯟꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯤ ꯀꯌꯥ ꯃꯊꯪ ꯍꯥꯠꯇꯨꯅ ꯁꯥꯏꯀꯣ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯗꯣꯔꯥꯏꯒꯤ ꯀꯦꯁ ꯑꯗꯨꯕꯨꯁꯨ ꯁꯣꯜꯚ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ CI ꯄꯤꯂꯥꯏꯒ SI ꯁꯨꯀꯨꯃꯟꯒ ꯒꯤꯔꯤꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯒꯤꯔꯤꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯧꯒꯠꯂꯝꯗꯦ꯫ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯛꯄꯗꯒꯤ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯄꯗꯨ ꯎꯕꯗ CI ꯄꯤꯂꯥꯏꯅ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨꯅꯦ ꯅꯪꯕꯨ, ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯁ꯭ꯄꯦꯁꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯃꯗ ꯅꯪꯕꯨ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯆꯦ ꯑꯗꯨ ꯒꯤꯔꯤꯗ ꯄꯤꯔꯝꯃꯤ꯫
ꯒꯤꯔꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯣꯔꯗꯔ ꯆꯦ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯆꯪꯂꯛꯇꯨꯅ ꯁꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯥꯏꯁ꯭ꯋꯔꯌꯥꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯝꯃꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯄ ꯑꯗꯨꯗ ꯄꯤꯂꯥꯏꯒ ꯁꯨꯒꯨꯃꯅ ꯒꯤꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒꯤꯔꯤꯁꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯕꯗꯤ ꯒꯤꯔꯤꯒꯤ ꯂꯩꯅꯥ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯐꯠꯇꯔꯤ ꯃꯍꯥꯛꯀꯤ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯃꯥꯟ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯃꯇꯝꯗ ꯈꯔ ꯁꯥꯡꯇꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯇꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯌꯨꯝ ꯁꯤꯗꯕ